ꯇꯥꯕꯤꯔꯤꯕ ꯑꯃꯗꯤ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕꯁꯤꯡꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯏꯀꯥꯏ ꯈꯨꯝꯅꯖꯔꯤ ꯌꯥꯝꯅ ꯀꯣꯏꯊꯣꯛꯇꯅ ꯐꯤꯂꯝꯒꯤ ꯋꯥꯔꯤꯗ ꯂꯥꯛꯆꯒꯦ ꯐꯤꯂꯝ ꯑꯁꯤꯒꯤ ꯑꯍꯧꯕ ꯁꯤꯟꯗ ꯎꯠꯂꯤ ꯃꯗꯨꯗꯤ ꯑꯦꯂꯤꯌꯟꯁꯤꯡ ꯑꯁꯤ ꯃꯐꯝ ꯑꯃꯗ ꯂꯩ ꯍꯥꯏꯅ ꯍꯥꯏꯔꯤꯕ ꯑꯦꯂꯤꯌꯟꯁꯤꯡ ꯑꯁꯤ ꯅꯣꯡꯃ ꯑꯩꯈꯣꯏꯒꯤ ꯃꯥꯂꯦꯝ ꯑꯁꯤꯗ ꯂꯥꯛꯀꯅꯤ ꯍꯥꯏꯅꯁꯨ ꯍꯥꯏꯔꯝꯃꯤ ꯑꯗꯨꯕꯨ ꯃꯤꯑꯣꯏꯕꯁꯤꯡꯅ ꯑꯦꯂꯤꯌꯟꯁꯤꯡ ꯑꯗꯨ ꯃꯊꯛꯇꯒꯤ ꯂꯥꯛꯀꯅꯤ ꯍꯥꯏꯅꯕ ꯑꯗꯨ ꯑꯔꯥꯟꯕ ꯑꯣꯏꯔꯝꯃꯤ ꯃꯔꯝꯗꯤ ꯑꯦꯂꯤꯌꯟꯁꯤꯡ ꯑꯗꯨ ꯄꯦꯁꯤꯐꯤꯛ ꯑꯣꯁꯤꯟꯗꯒꯤ ꯊꯣꯛꯂꯛꯄ ꯑꯣꯏꯔꯝꯃꯤ ओशनगी मखा इथंग थंग अदुदा मखल अनिगी टेक्टोनिक्स प्लेट लैरमी मफम अदुदा थोंग अमा पाली थोंग अदुदगी अतोप प्लानेट अमा फाउदुना मालेम असिग फाउनरमी हारिबा थोंग अदुदगी काइजू कौबा यामना चावबा एलियन अमा थोलक्तुना मालेमदा लाक्लमी काइजूना मालेमदा लाक्पदा मालेमगी खल अमसुंग बिल्डिंग कया अमांग अता थोगलमी अमसुंग काइजूना नुमित खरनगी मनुंगदा अमांग अता कया थोगनबगा लोइनना मियोय कया अमसु सीखी अरोइबदा आर्मी सिंगना काइजू हारिबा एलियन अदु हालमी अदुबो था खरगी मतुंगदा अतोप्पा काइजू एलियन अमसु मालेम असिदा लाक्लमी हेलो गाइस अकक्नबा मतंगी मनुंगदा रिवार्ड अमदी ऑफर कयागा लोइनना रमी सर्कल अमुक हलकले रमी सर्कल हाइबसी अदोंगी हाइसिंगबा अदु उथोकनबगी यामना सेफ ओइबा अमदी 100% लीगल ओइबा एप अमनी मसिदा गेम सानदुना पैसा तानबा याई अदोमना मसिदा चंगबा मतमदा प्लेयर क्रोर अमगी मथक्ता एक्टिव ओइबा थेंगनगनी मरमसिना अदोमना रमी सानबा हिबा तारगदी मसिदगी अदोमना पैसा मयाम अमा तानबा याई अदुगा करिगुंबा अदोमना कमदोंगना सानगदगी हाइबसी हैतबा तारगसु यामना लाइना मसिदा तंबसु याई अदोमना निंगथिना हाइरबा मतुंगदा मसिदगी पैसा मयाम अमा तानबा याई अदोंगी अपांबा डिपॉजिट मेथड अमा हेक्तदा हाइबदी पेटीएम फोन पे क्रेडिट कार्ड नत्रगा डेबिट कार्ड सिजनदुना डिपॉजिट तौबियो लोइनना अदोंगी अहानबा डिपॉजिटा ₹2000 फाउबगी वेलकम बोनस ओइना फंगबियो अदोंगी फोनदा रमी सानबदा यामना लाइना स्मूथ ओइना सानबा याई मरमसिना डिस्क्रिप्शन दा हापचरिबा लिंक असिदा चंगबिरगा डाउनलोड तौसिनबियो लोइनना रजिस्टर तौसिनबिदुना अदोंगी अहानबा डिपॉजिटा वेलकम बोनस ओइना ₹2000 फाउबा फंगबियो खुदक्सिदगी रमी सानबिरो पैसा तानबिरो मसिगी गेमसगी फाइनेंशियल रिस्क अमदी रेस्पोंसिबिलिटी खुदिमती अदोम इसागिनी मसिगी मतुंगदगी मालेमदा काइजू एलियन मयाम अमा मथंग मथंग लाक्लमी अदुगा मालेम असिदा अमांग अता कया अमसु थोकहलमी थौदोकसिंग असिदगी मियोइबसिंगना खंगलमी मदुदी मालेम असिदा एलियन मथंग मथंग लाक्लिबसी लेप लेतना लाक्लगनी हाइबा मरम असिना मालेम असिदा लेरिबा कंट्री खुदिंगमक अमत्तो ओइना पुनसिलमी मालेमगी मियोइबसिंगना एलियन सिंग अदुगा थेंगननबा हाइदुना खुलाई मतिक चाबा सेमननबा हाइदुना थौरांग कयासु तौरमी अदुगा प्रोग्राम अमा सेमदुना अचौबो रोबोट कया पुथोकलमी मखोइना पुथोकलिबा रोबोट अदु यामना चावबना पाइलट अमना कंट्रोल तौबा ngamlamde मरमसिना पाइलट सिंगदा असोकपा ओइरक्लमी असोकपा कया यौरकपदगे मखोइना प्रोग्राम अदु चेंज तौबा तारमी प्रोग्रामिंग अदु चेंज तौरबा मतुंगदा रोबोट अदु पाइलट अनिना कंट्रोल तौबा तारमी हाइरबा पाइलट अनी अदुगी ब्रेन सिंग अदु कोऑर्डिनेशन ओइबा पाइलट सिंग खनबा तारमी हाइबदी तोंगान तोंगानबा ब्रेन अनिबो अमत्ता ओइना कंट्रोल तौबा अदुबनी असुमना मियोइबा सिंगना प्रोग्रामिंग चेंज तौदुना रोबोट सिंग सेमबदा माइ पाक्लमी मालेमदा लाक्पा काइजू एलियन सिंग अदु रोबोट सिंग अदुगी mateंगदगी हाटलमी मरमसिदगी मालेमदा मियोइबा सिंगना काइजू एलियन सिंगबो करिसु ओइना खनरखिद्रे असुमना मतम खरा हौख्रबा मतुंगदा मियोइ सिंगना मसाना मसादा अचेत पथाजबा लेरमी मदुदी मालेमदा लाक्पा काइजू एलियन सिंग अदु मखोइना यामना लाइना हाटपा ngamlagani हाइना मतम कयागी मतुंगदा काइजू एलियन अमा ओसिनदगी थोकलक्लमी मदुदा मियोइबा सिंग अदुना काइजू एलियन लाक्ले हाइबा खंगलमदे हंदक लाक्लिबा काइजू एलियन असि हाना ममांगदा लाखिबा एलियन सिंग अदुदगी यामना चावबा अमसुंग पावर लैबा हेलमी सिन अमदा थाइबोक मचिन मनाव अनि उलै अमना येनसी कवि अदुगा अतोपा अमना रालै कवि मखोइ अनि असिबो रोबोट अमदा कंट्रोल तौदुना काइजूबु हाननबा थौरांग तौरमी मखोइ अनि रोबोट अदुगी मनुंगदा चंगदुना फमलमी मखोइ अनिगी ब्रेन अदु अमत्तो ओइदुना रोबोट अदु कंट्रोल तौहलमी असुमना मखोइ अनिना रोबोट अदु कंट्रोल तौदुना काइजू थोलक्पम ओसिन अदुदा चटलमी रोबोट अदु यामना चावबना मरम ओइरगा ओसिन अदुदा लुप्थरमदे मखोइ अनिना रोबोट अदु कंट्रोल तौदुना काइजू लेफमदा लाक्पदा जहाज अमा कनबिरमी अदुगा मखोइ अनिना काइजूदा अटैक तौरमी रोबोट असिगी mateंगना हाना लाक्पा काइजू एलियन सिंग अदुदी यामना लाइना हाटपा ngamlami अदुबो हंदकी एलियन असिदी यामना पावर लैबना वाना थेंगनरमी असुमना कुइना फुनरबा मतुंगदा रोबोट अदुना काइजूदा इलेक्ट्रिक शॉक कापसिनबदगे मफम अदुदा तुथखी ngaihak leiraga control room dagi kaiju elen adu sidri
ꯅꯈꯣꯏ ꯃꯐꯝ ꯑꯗꯨꯗꯒꯤ ꯌꯥꯝꯅ ꯊꯨꯅ ꯊꯣꯛꯂꯛꯎ ꯍꯥꯏꯅ ꯍꯥꯏꯔꯛꯏ ꯑꯗꯨꯕꯨ ꯃꯈꯣꯏ ꯑꯅꯤꯅ ꯀꯟꯇ꯭ꯔꯣꯜ ꯔꯨꯝꯗꯒꯤ ꯍꯥꯏꯔꯛꯄ ꯋꯥ ꯑꯗꯨ ꯂꯧꯔꯝꯗꯦ ꯑꯗꯨꯒ ꯀꯥꯏꯖꯨꯒ ꯑꯃꯨꯛ ꯐꯨꯅꯕ ꯍꯧꯔꯛꯂꯝꯃꯤ ꯀꯥꯏꯖꯨꯅ ꯔꯣꯕꯣꯠ ꯑꯗꯨꯒꯤ ꯃꯈꯨꯠ ꯑꯃ ꯊꯗꯠꯂꯝꯃꯤ ꯑꯗꯨꯒ ꯀꯥꯏꯖꯨꯅ ꯔꯣꯕꯣꯠ ꯑꯗꯨꯒꯤ ꯃꯀꯣꯛꯇ ꯑꯦꯇꯦꯛ ꯇꯧꯔꯛꯂꯝꯃꯤ ꯔꯣꯕꯣꯠ ꯑꯗꯨꯒꯤ ꯃꯀꯣꯛ ꯃꯅꯨꯡꯗ ꯃꯆꯤꯜ ꯃꯅꯥꯎ ꯑꯅꯤ ꯑꯗꯨ ꯂꯩꯔꯝꯃꯤ ꯀꯥꯏꯖꯨꯅ ꯔꯣꯕꯣꯠ ꯃꯀꯣꯛ ꯑꯗꯨ ꯊꯨꯒꯥꯏꯗꯨꯅ ꯌꯦꯟꯁꯤ ꯑꯗꯨ ꯂꯧꯊꯣꯛꯂꯒ ꯍꯥꯠꯂꯝꯃꯤ ꯃꯔꯝ ꯑꯁꯤꯗꯒꯤ ꯔꯥꯂꯦ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯗꯦ ꯔꯥꯂꯦꯅ ꯌꯥꯝꯅ ꯁꯥꯎꯅ ꯀꯥꯏꯖꯨꯒ ꯐꯨꯅꯗꯨꯅ ꯀꯥꯏꯖꯨ ꯑꯗꯨ ꯍꯥꯠꯂꯝꯃꯤ ꯔꯥꯂꯦꯅ ꯌꯦꯟꯁꯤ ꯀꯥꯏꯅꯈꯤꯕꯒꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯗꯦ ꯔꯥꯂꯦ ꯁꯃꯨꯗ꯭ꯔ ꯃꯄꯥꯟꯗ ꯂꯥꯛꯂꯒ ꯇꯨꯊꯔꯝꯃꯤ ꯃꯔꯝꯗꯤ ꯃꯍꯥꯛꯅ ꯀꯥꯏꯖꯨꯒ ꯐꯨꯅꯕꯗ ꯌꯥꯝꯅ ꯁꯣꯛꯄꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯕ ꯃꯇꯨꯡꯗ ꯋꯥꯔꯜꯗ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯒꯤ ꯃꯤꯑꯣꯏꯁꯤꯡ ꯎꯠꯂꯛꯏ ꯃꯈꯣꯏꯁꯤꯡ ꯑꯁꯤꯅ ꯄ꯭ꯔꯣꯒ꯭ꯔꯥꯃꯤꯡ ꯑꯁꯤꯒꯤ ꯐꯟ ꯃꯦꯅꯦꯖ ꯇꯧꯔꯝꯕꯅꯤ ꯃꯈꯣꯏꯅ ꯋꯥ ꯈꯟꯅꯕꯗ ꯀꯥꯏꯖꯨꯒ ꯊꯦꯡꯅꯕꯗ ꯃꯥꯏꯊꯤꯔꯅꯤ ꯍꯥꯏꯅꯔꯝꯃꯤ ꯃꯔꯝꯗꯤ ꯀꯥꯏꯖꯨ ꯑꯦꯂꯦꯟꯁꯤꯡꯅ ꯃꯤꯑꯣꯏꯕꯁꯤꯡꯅ ꯁꯤꯖꯤꯟꯅꯔꯤꯕ ꯇ꯭ꯔꯤꯛ ꯑꯁꯤ ꯈꯪꯈꯤꯕꯅ ꯃꯔꯝ ꯑꯁꯤꯅ ꯀꯥꯏꯖꯨꯅ ꯃꯥꯂꯦꯝꯗ ꯂꯥꯛꯄꯗ ꯍꯥꯟꯅꯗꯒꯤ ꯌꯥꯝꯅ ꯗꯦꯚꯂꯞ ꯇꯧꯗꯨꯅ ꯂꯥꯛꯂꯝꯃꯤ ꯍꯟꯗꯛ ꯑꯃꯨꯛ ꯃꯔꯤꯁꯨꯕ ꯃꯈꯜꯒꯤ ꯀꯥꯏꯖꯨ ꯑꯦꯂꯦꯟ ꯃꯥꯂꯦꯝꯗ ꯂꯥꯛꯄ ꯍꯧꯔꯛꯂꯝꯃꯤ ꯋꯥꯔꯜꯒꯤ ꯂꯤꯗꯔꯁꯤꯡ ꯑꯗꯨꯅ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯗꯨ ꯂꯣꯏꯁꯤꯟꯈ꯭ꯔꯁꯤ ꯍꯥꯏꯅ ꯑꯃꯠꯇ ꯑꯣꯏꯅ ꯌꯥꯅꯔꯝꯃꯤ ꯑꯆꯧꯕ ꯔꯣꯕꯣꯠꯁꯤꯡꯅ ꯀꯥꯏꯖꯨꯒ ꯊꯦꯡꯅꯔꯝꯕꯅꯤ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯃꯥꯔꯁꯦꯜꯗ ꯍꯥꯏꯔꯛꯏ ꯅꯪꯒꯤ ꯔꯣꯕꯣꯠꯁꯤꯡ ꯑꯗꯨ ꯍꯣꯡ ꯀꯣꯡꯒꯤ ꯑꯔꯣꯏꯕ ꯁ꯭ꯇꯦꯁꯟ ꯑꯗꯨꯗ ꯄꯨꯈ꯭ꯔꯣ ꯃꯁꯤꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯃꯤꯡ ꯑꯁꯤꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯅ ꯅꯪꯉꯣꯟꯗ ꯐꯟ ꯄꯤꯔꯛꯀꯅꯤ ꯀꯣꯁꯇꯦꯜ ꯗꯤꯐꯦꯟꯁ ꯋꯥꯜ ꯁꯦꯝꯗ꯭ꯔꯤ ꯐꯥꯎꯕ ꯃꯥꯔꯁꯦꯜ ꯍꯥꯏꯔꯤꯕ ꯑꯁꯤꯅ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯁꯤ ꯄꯨꯊꯣꯔꯛꯈꯤꯕꯅꯤ ꯃꯊꯪꯒꯤ ꯁꯤꯟꯗ ꯀꯣꯁꯇꯦꯜ ꯋꯥꯜ ꯑꯃ ꯁꯃꯨꯗ꯭ꯔꯒꯤ ꯃꯄꯥꯟꯗ ꯁꯦꯝꯒꯠꯇꯨꯅ ꯎꯠꯂꯛꯏ ꯍꯥꯏꯔꯤꯕ ꯋꯥꯜ ꯑꯁꯤ ꯂꯣꯏꯕꯗ ꯃꯇꯝ ꯈꯔ ꯆꯪꯈꯤꯒꯅꯤ ꯃꯈꯣꯏꯅ ꯀꯣꯁꯇꯦꯜ ꯋꯥꯜ ꯑꯁꯤ ꯀꯥꯏꯖꯨ ꯑꯦꯂꯦꯟꯁꯤꯡ ꯆꯪꯂꯛꯄ ꯉꯝꯗꯅꯕ ꯍꯥꯏꯗꯨꯅ ꯁꯦꯝꯕꯅꯤ ꯑꯁꯣꯝꯗ ꯃꯥꯔꯁꯦꯜꯅ ꯋꯥꯔꯜꯒꯤ ꯂꯤꯗꯔꯁꯤꯡꯅ ꯂꯦꯞꯈꯤꯕ ꯐꯤꯔꯦꯞ ꯑꯗꯨ ꯌꯥꯅꯤꯡꯂꯝꯗꯦ ꯃꯔꯝ ꯑꯁꯤꯅ ꯃꯥꯔꯁꯦꯜꯅ ꯃꯥꯒꯤ ꯇꯣꯉꯥꯟꯕ ꯇꯤꯝ ꯑꯃ ꯁꯦꯝꯅꯅꯕ ꯇꯧꯔꯝꯃꯤ ꯑꯗꯨꯒ ꯃꯥꯔꯁꯦꯜꯅ ꯔꯥꯂꯦꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯎꯅꯔꯝꯃꯤ ꯔꯥꯂꯦꯅ ꯄ꯭ꯔꯣꯒ꯭ꯔꯥꯃꯤꯡ ꯑꯁꯤ ꯊꯥꯗꯣꯛꯈꯤꯔꯝꯃꯤ ꯃꯔꯝꯗꯤ ꯀꯥꯏꯖꯨꯅ ꯃꯌꯥꯝꯕ ꯑꯗꯨ ꯍꯥꯠꯈꯤꯕ ꯑꯗꯨꯗꯒꯤ ꯃꯥꯔꯁꯦꯜꯅ ꯔꯥꯂꯦꯗ ꯌꯥꯝꯅ ꯀꯟꯅ ꯍꯥꯏꯖꯔꯝꯃꯤ ꯃꯥꯔꯁꯦꯜꯅ ꯔꯥꯂꯦꯗ ꯍꯥꯏꯔꯛꯏ ꯑꯩꯅ ꯅꯪꯒꯤ ꯃꯇꯦꯡ ꯌꯥꯝꯅ ꯄꯥꯝꯃꯤ ꯍꯥꯟꯅꯒꯤ ꯔꯣꯕꯣꯠꯁꯤꯡ ꯑꯩꯅ ꯄꯨꯝꯅꯃꯛ ꯔꯤꯄꯤꯌꯔ ꯇꯧꯗꯨꯅ ꯌꯥꯔꯦ ꯑꯃꯁꯨꯡ ꯑꯔꯤꯕ ꯔꯣꯕꯣꯠ ꯃꯥꯔꯛ 3 ꯍꯥꯟꯅ ꯅꯪꯅ ꯀꯟꯇ꯭ꯔꯣꯜ ꯇꯧꯔꯝꯕ ꯑꯗꯨꯒꯤ ꯄꯥꯏꯂꯣꯠ ꯑꯃ ꯃꯊꯧ ꯇꯥꯏ ꯋꯥꯍꯩ ꯑꯁꯤ ꯇꯥꯔꯒ ꯔꯥꯂꯦꯅ ꯌꯥꯔꯝꯗꯦ ꯑꯗꯨꯕꯨ ꯃꯥꯔꯁꯦꯜꯅ ꯔꯥꯂꯦꯗ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯅꯪꯅ ꯃꯥꯂꯦꯝ ꯄꯨꯝꯅꯃꯛ ꯑꯁꯤ ꯀꯟꯒꯗꯕꯅꯤ ꯊꯕꯛ ꯑꯁꯤ ꯅꯪꯒꯤꯅꯤ ꯑꯁꯨꯝꯅ ꯀꯟꯅ ꯍꯥꯏꯔꯛꯄꯗꯒꯤ ꯔꯥꯂꯦꯅ ꯃꯥꯔꯁꯦꯜꯒꯤ ꯋꯥ ꯑꯗꯨ ꯌꯥꯔꯝꯃꯤ ꯔꯥꯂꯦ ꯃꯥꯔꯁꯦꯜꯒ ꯂꯣꯏꯅꯅ ꯍꯣꯡ ꯀꯣꯡꯗ ꯂꯥꯛꯂꯝꯃꯤ ꯃꯐꯝ ꯑꯗꯨꯗ ꯃꯈꯣꯏꯅ ꯂꯣꯟꯅ ꯊꯕꯛ ꯇꯧꯔꯝꯃꯤ ꯃꯈꯣꯏꯒꯤ ꯃꯐꯝꯗ ꯔꯣꯕꯣꯠ 4 ꯈꯛꯇ ꯉꯥꯏꯔꯝꯃꯤ ꯍꯥꯏꯔꯤꯕ ꯔꯣꯕꯣꯠ 4 ꯑꯗꯨꯗ ꯃꯈꯣꯏꯅ ꯁꯦꯝ ꯁꯥꯕ ꯇꯧꯔꯝꯃꯤ ꯃꯥꯔꯁꯦꯜꯅ ꯔꯥꯂꯦꯗ ꯍꯥꯏꯔꯛꯏ ꯑꯩꯈꯣꯏꯅ ꯁꯃꯨꯗ꯭ꯔꯗ ꯆꯠꯇꯨꯅ ꯑꯦꯂꯤꯌꯟ ꯊꯣꯛꯂꯛꯐꯝ ꯑꯗꯨꯗ ꯑꯦꯇꯦꯛ ꯇꯧꯒꯗꯕꯅꯤ ꯋꯥꯍꯩ ꯑꯁꯤ ꯇꯥꯔꯒ ꯔꯥꯂꯦꯅ ꯑꯃꯨꯛ ꯈꯨꯝꯂꯛꯏ ꯑꯩꯈꯣꯏꯅ ꯍꯥꯟꯅꯁꯨ ꯃꯐꯝ ꯑꯗꯨꯗ ꯑꯦꯇꯦꯛ ꯇꯧꯅꯅꯕ ꯍꯣꯠꯅꯈ꯭ꯔꯕꯅꯤ ꯃꯥꯔꯁꯦꯜꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯑꯩꯉꯣꯟꯗ ꯄ꯭ꯂꯥꯟ ꯑꯃ ꯂꯩ ꯅꯪ ꯃꯐꯝ ꯑꯗꯨꯗ ꯆꯠꯅꯕ ꯔꯦꯗꯤꯗ ꯂꯩꯌꯨ ꯃꯐꯝ ꯑꯁꯤꯗ ꯃꯥꯔꯁꯦꯜꯒꯤ ꯑꯌꯣꯛꯄꯤ ꯃꯆꯥꯅꯨꯄꯤ ꯑꯃ ꯎꯠꯂꯛꯏ ꯃꯍꯥꯛꯀꯤ ꯃꯃꯤꯡ ꯃꯥꯀꯣ ꯀꯧꯏ ꯃꯥꯀꯣꯅ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯄꯨꯝꯅꯃꯛꯀꯤ ꯗꯤꯔꯦꯛꯇꯔ ꯑꯣꯏꯔꯝꯃꯤ ꯃꯥꯀꯣꯅ ꯃꯥꯔꯁꯦꯜꯗ ꯔꯥꯂꯦꯒꯤ ꯀꯣ ꯄꯥꯏꯂꯣꯠ ꯑꯣꯏꯒꯦ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ ꯃꯔꯝꯗꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯕ꯭ꯔꯦꯟ ꯑꯗꯨ ꯄꯨꯟꯁꯤꯟꯗꯨꯅ ꯔꯣꯕꯣꯠ ꯑꯗꯨꯕꯨ ꯀꯟꯇ꯭ꯔꯣꯜ ꯇꯧꯅꯅꯕ ꯍꯥꯏꯗꯨꯅ ꯑꯗꯨꯕꯨ ꯃꯥꯔꯁꯦꯜꯅ ꯌꯥꯔꯝꯗꯦ ꯃꯔꯝꯗꯤ ꯃꯥꯀꯣꯒꯤ ꯃꯃꯥ ꯃꯄꯥꯁꯤꯡ ꯑꯗꯨ ꯀꯥꯏꯖꯨꯅ ꯍꯥꯠꯈꯤꯕꯅꯤ ꯃꯔꯝ ꯑꯁꯤꯅ ꯃꯥꯀꯣꯅ ꯋꯥꯔꯤꯁꯤꯡ ꯑꯁꯤ ꯅꯤꯡꯁꯤꯡꯂꯛꯂꯕꯗꯤ ꯔꯣꯕꯣꯠ ꯑꯗꯨ ꯀꯟꯇ꯭ꯔꯣꯜ ꯇꯧꯕ ꯉꯝꯂꯣꯏ ꯍꯥꯏꯅ ꯃꯊꯪꯒꯤ ꯁꯤꯟꯗ ꯔꯥꯂꯦꯒꯤ ꯀꯣ ꯄꯥꯏꯂꯣꯠ ꯈꯟꯅꯅꯕ ꯄ꯭ꯔꯣꯁꯦꯁ ꯍꯧꯔꯝꯃꯤ ꯔꯥꯂꯦꯅ ꯃꯈꯣꯏꯁꯤꯡ ꯑꯗꯨꯒ ꯑꯃꯃꯝꯇ ꯐꯨꯅꯗꯨꯅ ꯉꯝꯂꯝꯃꯤ ꯑꯔꯣꯏꯕꯗ ꯃꯥꯀꯣꯒ ꯑꯃꯨꯛ ꯐꯨꯅꯔꯝꯃꯤ ꯃꯗꯨꯗ ꯃꯥꯀꯣ ꯑꯃꯁꯨꯡ ꯔꯥꯂꯦ ꯆꯞ ꯃꯥꯟꯅꯕ ꯃꯑꯣꯡꯗ ꯐꯨꯅꯔꯝꯃꯤ ꯃꯗꯨ ꯎꯔꯒ ꯃꯥꯔꯁꯦꯜꯅ ꯃꯥꯀꯣꯕꯨ ꯔꯥꯂꯦꯒꯤ ꯀꯣ ꯄꯥꯏꯂꯣꯠ ꯑꯣꯏꯅ ꯈꯜꯂꯝꯃꯤ ꯃꯥꯀꯣ ꯑꯃꯁꯨꯡ ꯔꯥꯂꯦ ꯇꯦꯁ ꯇꯧꯅꯅꯕ ꯔꯣꯕꯣꯠ ꯃꯅꯨꯡꯗ ꯐꯝꯍꯜꯂꯝꯃꯤ ꯑꯗꯨꯒ ꯃꯈꯣꯏ ꯑꯅꯤꯒꯤ ꯕ꯭ꯔꯦꯟ ꯑꯗꯨ ꯄꯨꯟꯁꯤꯟꯅꯍꯜꯂꯝꯃꯤ ꯔꯥꯂꯦꯅ ꯍꯥꯟꯅ ꯊꯣꯛꯈ꯭ꯔꯕ ꯋꯥꯈꯜ ꯑꯃ ꯅꯤꯡꯁꯤꯡꯂꯛꯂꯝꯃꯤ ꯃꯗꯨꯗꯤ ꯀꯥꯏꯖꯨꯅ ꯃꯍꯥꯛꯀꯤ ꯃꯌꯥꯝꯕ ꯍꯥꯠꯈꯤꯕ ꯑꯗꯨ ꯃꯔꯝ ꯑꯁꯤꯗꯒꯤ ꯔꯥꯂꯦꯒ ꯔꯣꯕꯣꯠꯀꯒꯤ ꯀꯅꯦꯛꯁꯟ ꯑꯗꯨ ꯃꯥꯡꯂꯝꯃꯤ ꯃꯥꯀꯣꯁꯨ ꯃꯥꯒꯤ ꯍꯥꯟꯅꯒꯤ ꯋꯥꯔꯤ ꯑꯗꯨ ꯅꯤꯡꯁꯤꯡꯂꯛꯇꯨꯅ ꯋꯥꯔꯤ ꯑꯗꯨꯗ ꯂꯥꯛꯂꯝꯃꯤ ꯃꯥꯀꯣꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯀꯥꯏꯖꯨꯅ ꯃꯥꯀꯣꯒꯤ ꯃꯃꯥ ꯃꯄꯥꯕꯨ ꯍꯥꯠꯂꯝꯃꯤ ꯔꯥꯂꯦꯅ ꯃꯥꯀꯣꯒꯤ ꯍꯧꯈ꯭ꯔꯕ ꯋꯥꯔꯤ ꯑꯗꯨ ꯎꯕ ꯐꯪꯂꯝꯃꯤ ꯔꯥꯂꯦꯅ ꯃꯥꯀꯣꯕꯨ ꯊꯦꯝꯖꯤꯟꯕꯤꯔꯝꯃꯤ ꯑꯁꯦꯡꯕꯒꯤ ꯑꯣꯏꯅꯗꯤ ꯃꯈꯣꯏ ꯑꯅꯤ ꯔꯣꯕꯣꯠ ꯃꯅꯨꯡꯗ ꯄꯨꯟꯅ ꯐꯝꯗꯨꯅ ꯂꯩꯔꯤꯕꯅꯤ ꯃꯥꯀꯣꯅ ꯔꯣꯕꯣꯠ ꯑꯗꯨꯒꯤ ꯋꯤꯄꯟ ꯑꯃ ꯑꯦꯛꯇꯤꯚꯦꯠ ꯇꯧꯔꯝꯃꯤ ꯀꯔꯤꯒꯨꯝꯕ ꯋꯤꯄꯟ ꯑꯗꯨ ꯊꯥꯗꯣꯛꯂꯕꯗꯤ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏ ꯄꯨꯝꯅꯃꯛ ꯁꯤꯒꯗꯧꯔꯤꯕꯅꯤ ꯃꯇꯧ ꯑꯗꯨꯗ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏ ꯄꯨꯝꯅꯃꯛ ꯆꯦꯟꯅꯔꯝꯃꯤ ꯑꯗꯨꯒ ꯃꯥꯀꯣꯅ ꯋꯤꯄꯟ ꯑꯗꯨ ꯊꯥꯗꯣꯔꯛꯇꯅꯕ ꯍꯥꯏꯗꯨꯅ ꯃꯐꯝ ꯑꯗꯨꯒꯤ ꯄꯋꯔꯁꯤꯡ ꯑꯗꯨ ꯑꯣꯐ ꯇꯧꯔꯝꯃꯤ ꯃꯔꯝ ꯑꯁꯤꯅ ꯔꯣꯕꯣꯠꯀꯤ ꯄꯋꯔ ꯑꯣꯐ ꯑꯣꯏꯈꯤ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯨꯡꯗꯒꯤ ꯃꯥꯔꯁꯦꯜꯅ ꯃꯥꯀꯣꯕꯨ ꯀꯣ ꯄꯥꯏꯂꯣꯠꯀꯤ ꯐꯝ ꯑꯗꯨꯗꯒꯤ ꯂꯧꯊꯣꯛꯈꯤ
ꯑꯇꯣꯞꯄ ꯁꯤꯟ ꯑꯃꯗ ꯁꯥꯏꯟꯇꯤꯁ ꯑꯃ ꯎꯠꯂꯛꯏ ꯃꯍꯥꯛꯀꯤ ꯃꯃꯤꯡꯅ ꯅ꯭ꯌꯨꯇꯟ ꯀꯧꯏ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯕ꯭ꯔꯦꯟ ꯑꯗꯨꯒ ꯀꯥꯏꯖꯨꯒꯤ ꯕ꯭ꯔꯦꯟꯒ ꯀꯅꯦꯛ ꯇꯧꯔꯝꯃꯤ ꯃꯐꯝ ꯑꯗꯨꯗ ꯀꯥꯏꯖꯨꯒꯤ ꯕ꯭ꯔꯦꯟꯁꯨ ꯂꯩꯔꯝꯃꯤ ꯄꯥꯏꯂꯣꯠ ꯑꯅꯤꯒꯤ ꯕ꯭ꯔꯦꯟ ꯀꯅꯦꯛ ꯇꯧꯕ ꯑꯗꯨꯝꯅ ꯅ꯭ꯌꯨꯇꯟ ꯑꯃꯁꯨꯡ ꯀꯥꯏꯖꯨꯒꯤ ꯕ꯭ꯔꯦꯟ ꯑꯗꯨ ꯑꯃꯠꯇ ꯑꯣꯏꯅ ꯀꯅꯦꯛ ꯇꯧꯔꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯅ꯭ꯌꯨꯇꯟꯅ ꯀꯥꯏꯖꯨ ꯑꯦꯂꯤꯌꯟꯁꯤꯡ ꯂꯥꯛꯄ ꯃꯐꯝ ꯑꯗꯨ ꯎꯔꯝꯃꯤ ꯑꯗꯨꯒ ꯃꯐꯝ ꯑꯗꯨꯗ ꯑꯇꯣꯞꯄ ꯑꯦꯂꯤꯌꯟ ꯈꯔꯁꯨ ꯎꯔꯝꯃꯤ ꯍꯥꯏꯔꯤꯕ ꯑꯦꯂꯤꯌꯟꯁꯤꯡ ꯑꯗꯨꯅ ꯀꯥꯏꯖꯨ ꯑꯦꯂꯤꯌꯟꯁꯤꯡ ꯑꯗꯨ ꯁꯦꯝꯂꯛꯄꯅꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯃꯥꯔꯁꯦꯜ ꯅ꯭ꯌꯨꯇꯟꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ ꯅ꯭ꯌꯨꯇꯟꯅ ꯃꯥꯔꯁꯦꯜꯗ ꯍꯥꯏꯔꯛꯏ ꯉꯁꯤ ꯐꯥꯎꯕꯗ ꯂꯥꯛꯈ꯭ꯔꯤꯕ ꯑꯦꯂꯤꯌꯟꯁꯤꯡ ꯑꯗꯨ ꯃꯐꯝ ꯑꯁꯤꯗ ꯄꯨꯝꯅꯃꯛ ꯁꯦꯡꯗꯣꯛꯄ ꯂꯥꯛꯂꯤꯕꯅꯤ ꯃꯊꯪꯒꯤ ꯀꯥꯏꯖꯨ ꯖꯦꯅꯦꯔꯦꯁꯟ ꯂꯥꯛꯄꯁꯤꯡ ꯑꯗꯨꯗ ꯃꯤꯑꯣꯏꯕꯁꯤꯡ ꯑꯁꯤꯕꯨ ꯍꯥꯠꯄ ꯂꯥꯛꯀꯅꯤ ꯍꯥꯏꯔꯤꯕ ꯀꯥꯏꯖꯨ ꯑꯦꯂꯤꯌꯟꯁꯤꯡ ꯑꯁꯤ ꯍꯥꯟꯅ ꯃꯥꯂꯦꯝ ꯑꯁꯤꯗ ꯂꯥꯛꯈ꯭ꯔꯦ ꯗꯥꯏꯅꯣꯁꯔ ꯂꯩꯔꯤꯉꯩ ꯃꯇꯝꯗ ꯑꯗꯨꯕꯨ ꯃꯇꯝ ꯑꯗꯨꯗꯗꯤ ꯃꯥꯂꯦꯝ ꯑꯁꯤꯒꯤ ꯑꯦꯠꯃꯣꯁꯐꯤꯌꯔ ꯑꯁꯤ ꯑꯦꯂꯤꯌꯟꯁꯤꯡ ꯑꯗꯨꯒ ꯆꯥꯟꯅꯗꯕꯗꯒꯤ ꯍꯟꯈꯤꯕꯅꯤ ꯑꯗꯨꯒ ꯃꯈꯣꯏꯅ ꯉꯥꯏꯗꯨꯅ ꯂꯩꯔꯛꯄꯅꯤ ꯍꯧꯖꯤꯛꯇꯤ ꯃꯥꯂꯦꯝꯒꯤ ꯑꯦꯠꯃꯣꯁꯐꯤꯌꯔ ꯑꯁꯤ ꯑꯦꯂꯤꯌꯟꯁꯤꯡ ꯑꯗꯨꯒ ꯆꯥꯟꯅꯔꯛꯂꯦ ꯃꯔꯝꯗꯤ ꯑꯣꯖꯣꯟ ꯂꯦꯌꯔ ꯑꯁꯤ ꯄꯥꯊꯔꯛꯄꯅ ꯑꯃꯁꯨꯡ ꯏꯁꯤꯡ ꯁꯦꯡꯂꯛꯇꯕ ꯑꯁꯤꯅ ꯑꯦꯂꯤꯌꯟꯁꯤꯡ ꯑꯁꯤꯅ ꯃꯥꯂꯦꯝ ꯑꯁꯤꯗ ꯂꯥꯛꯇꯨꯅ ꯔꯤꯁꯣꯔꯁꯁꯤꯡ ꯑꯁꯤ ꯁꯤꯖꯤꯟꯅꯕ ꯄꯥꯝꯃꯤ ꯍꯥꯏꯔꯤꯕ ꯑꯦꯂꯤꯌꯟꯁꯤꯡ ꯑꯁꯤ ꯑꯇꯣꯞꯄ ꯄ꯭ꯂꯥꯅꯦꯠꯁꯤꯡꯗꯁꯨ ꯆꯠꯇꯨꯅ ꯃꯈꯣꯏꯒꯤ ꯑꯄꯥꯝꯕ ꯃꯑꯣꯡꯗ ꯔꯤꯁꯣꯔꯁꯁꯤꯡ ꯁꯤꯖꯤꯟꯅꯔꯝꯃꯤ ꯃꯈꯣꯏꯅ ꯔꯤꯁꯣꯔꯁꯁꯤꯡ ꯁꯤꯖꯤꯟꯅꯕ ꯂꯣꯏꯔꯒ ꯑꯇꯣꯞꯄ ꯄ꯭ꯂꯥꯅꯦꯠꯇ ꯑꯃꯨꯛ ꯆꯠꯂꯤ ꯋꯥꯍꯩꯁꯤꯡ ꯑꯁꯤ ꯇꯥꯔꯒ ꯃꯥꯔꯁꯦꯜꯅ ꯅ꯭ꯌꯨꯇꯟꯗ ꯍꯥꯏꯔꯛꯏ ꯅꯍꯥꯛ ꯀꯥꯏꯖꯨꯒꯤ ꯕ꯭ꯔꯦꯟꯒ ꯑꯃꯨꯛ ꯍꯟꯅ ꯀꯅꯦꯛ ꯇꯧ ꯃꯔꯝꯗꯤ ꯑꯩꯈꯣꯏꯅ ꯀꯥꯏꯖꯨꯒꯤ ꯃꯔꯝꯗ ꯍꯦꯟꯅ ꯀꯨꯞꯄ ꯃꯔꯣꯜ ꯈꯪꯕ ꯃꯊꯧ ꯇꯥꯏ ꯅ꯭ꯌꯨꯇꯟꯅ ꯍꯥꯏꯔꯛꯏ ꯑꯩ ꯀꯥꯏꯖꯨꯒ ꯕ꯭ꯔꯦꯟ ꯀꯅꯦꯛ ꯇꯧꯕ ꯉꯝꯂꯔꯣꯏ ꯃꯔꯝꯗꯤ ꯀꯥꯏꯖꯨꯒ ꯕ꯭ꯔꯦꯟ ꯀꯅꯦꯛ ꯇꯧꯅꯅꯕ ꯑꯇꯣꯞꯄ ꯀꯥꯏꯖꯨꯒꯤ ꯕ꯭ꯔꯦꯟ ꯑꯃ ꯃꯊꯧ ꯇꯥꯏ ꯂꯩꯔꯤꯕ ꯕ꯭ꯔꯦꯟ ꯑꯁꯤꯗꯤ ꯄꯨꯝꯁꯤ ꯁꯤꯈ꯭ꯔꯦ ꯇꯥꯟꯖꯥ ꯑꯗꯨꯗ ꯃꯥꯔꯁꯦꯜꯅ ꯈꯪꯂꯝꯃꯤ ꯃꯗꯨꯗꯤ ꯁꯃꯨꯗ꯭ꯔ ꯑꯗꯨꯗꯒꯤ ꯑꯇꯣꯞꯄ ꯀꯥꯏꯖꯨ ꯑꯦꯂꯤꯌꯟ ꯑꯅꯤ ꯑꯃꯒ ꯊꯣꯛꯂꯛꯂꯦ ꯍꯥꯏꯕ ꯃꯔꯝ ꯑꯁꯤꯅ ꯃꯐꯝ ꯑꯗꯨꯗ ꯑꯦꯂꯤꯌꯟ ꯑꯗꯨ ꯍꯥꯠꯅꯅꯕ ꯔꯣꯕꯣꯠꯁꯤꯡ ꯊꯥꯔꯝꯃꯤ ꯃꯥꯔꯁꯦꯜꯅ ꯔꯥꯂꯦꯕꯨ ꯆꯠꯍꯜꯂꯝꯗꯦ ꯃꯔꯝꯗꯤ ꯃꯍꯥꯛꯀꯤ ꯀꯣ ꯄꯥꯏꯂꯣꯠ ꯂꯩꯇꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯣꯁꯤꯟ ꯑꯗꯨꯗ ꯔꯣꯕꯣꯠ ꯑꯃꯅ ꯀꯥꯏꯖꯨꯒ ꯐꯨꯅꯔꯝꯃꯤ ꯀꯥꯏꯖꯨ ꯑꯗꯨ ꯌꯥꯝꯅ ꯄꯥꯋꯔꯐꯨꯜ ꯑꯣꯏꯔꯝꯃꯤ ꯃꯔꯝ ꯑꯁꯤꯅ ꯔꯣꯕꯣꯠ ꯑꯗꯨ ꯗꯦꯁꯇ꯭ꯔꯣꯏ ꯇꯧꯔꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯑꯅꯤꯁꯨꯕ ꯔꯣꯕꯣꯠ ꯑꯗꯨ ꯀꯥꯏꯖꯨꯒ ꯃꯥꯌꯣꯛꯅꯅꯕ ꯆꯪꯂꯛꯄꯗ ꯀꯥꯏꯖꯨꯗꯒꯤ ꯂꯤꯀ꯭ꯋꯤꯠ ꯃꯈꯜ ꯑꯃ ꯀꯥꯝꯁꯤꯜꯂꯝꯃꯤ ꯃꯔꯝ ꯑꯁꯤꯗꯒꯤ ꯁꯣꯔꯠ ꯁꯥꯔꯀ꯭ꯌꯨꯠ ꯑꯣꯏꯔꯝꯃꯤ ꯑꯁꯨꯝꯅ ꯔꯣꯕꯣꯠ ꯑꯅꯤ ꯗꯦꯁꯇ꯭ꯔꯣꯏ ꯑꯣꯏꯈꯤ ꯃꯊꯪ ꯑꯃꯨꯛ ꯑꯍꯨꯝꯁꯨꯕ ꯔꯣꯕꯣꯠ ꯑꯗꯨ ꯀꯥꯏꯖꯨꯒ ꯊꯦꯡꯅꯅꯕ ꯂꯥꯛꯂꯝꯃꯤ ꯑꯁꯨꯝꯅ ꯌꯥꯝꯅ ꯁꯥꯊꯤꯅ ꯐꯨꯅꯔꯕ ꯃꯇꯨꯡꯗ ꯀꯥꯏꯖꯨꯒꯤ ꯃꯁꯥꯗꯒꯤ ꯏꯂꯦꯛꯇ꯭ꯔꯣꯃꯦꯒꯅꯦꯇꯤꯛ ꯋꯦꯕ ꯑꯃ ꯊꯥꯗꯣꯔꯛꯂꯝꯃꯤ ꯃꯔꯝ ꯑꯁꯤꯗꯒꯤ ꯔꯣꯕꯣꯠ ꯑꯗꯨꯇ ꯅꯠꯇꯅ ꯃꯈꯣꯏꯒꯤ ꯗꯤꯄꯥꯔꯠꯃꯦꯟ ꯄꯨꯝꯅꯃꯛ ꯑꯣꯞ ꯑꯣꯏꯔꯝꯃꯤ ꯃꯔꯝ ꯑꯁꯤꯅ ꯃꯈꯣꯏꯅ ꯔꯣꯕꯣꯠ ꯑꯗꯨꯒ ꯀꯅꯦꯛ ꯇꯧꯕ ꯉꯝꯂꯝꯗꯦ ꯃꯇꯧ ꯑꯁꯤ ꯎꯔꯒ ꯔꯥꯂꯦꯅ ꯃꯥꯔꯁꯦꯜꯗ ꯍꯥꯏꯔꯛꯏ ꯅꯍꯥꯛꯅ ꯑꯩꯈꯣꯏꯕꯨ ꯃꯐꯝ ꯑꯗꯨꯗ ꯆꯠꯍꯜꯂꯨ ꯔꯥꯂꯦꯒꯤ ꯔꯣꯕꯣꯠ ꯑꯗꯨ ꯑꯔꯤꯕ ꯇꯦꯛꯅꯣꯂꯣꯖꯤ ꯑꯣꯏꯔꯝꯃꯤ ꯃꯔꯝ ꯑꯁꯤꯅ ꯃꯥꯔꯁꯦꯜꯅ ꯔꯥꯂꯦꯒꯤ ꯋꯥ ꯑꯗꯨ ꯌꯥꯕ ꯇꯥꯔꯝꯃꯤ ꯑꯁꯨꯝꯅ ꯃꯥꯀꯣꯅ ꯔꯥꯂꯦꯒꯤ ꯀꯣ ꯄꯥꯏꯂꯣꯠ ꯑꯣꯏꯍꯜꯂꯝꯃꯤ ꯑꯗꯨꯒ ꯃꯈꯣꯏꯅ ꯀꯅꯦꯛ ꯇꯧꯕ ꯉꯝꯗ꯭ꯔꯕ ꯑꯍꯨꯝꯁꯨꯕ ꯔꯣꯕꯣꯠ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ ꯀꯥꯏꯖꯨ ꯑꯗꯨꯅ ꯔꯣꯕꯣꯠ ꯑꯗꯨ ꯑꯦꯇꯦꯛ ꯇꯧꯔꯛꯄꯗ ꯔꯥꯂꯦ ꯑꯃꯁꯨꯡ ꯃꯥꯀꯣꯒꯤ ꯔꯣꯕꯣꯠ ꯑꯗꯨ ꯂꯥꯛꯂꯒ ꯀꯥꯏꯖꯨꯗ ꯑꯦꯇꯦꯛ ꯇꯧꯔꯝꯃꯤ ꯑꯗꯨꯒ ꯀꯥꯏꯖꯨ ꯑꯗꯨ ꯍꯥꯠꯂꯝꯃꯤ ꯑꯇꯣꯞꯄ ꯀꯥꯏꯖꯨ ꯑꯦꯂꯤꯌꯟ ꯑꯃꯅ ꯁꯤꯇꯤ ꯇꯝꯅ ꯂꯥꯛꯂꯝꯃꯤ ꯁꯤꯇꯤ ꯑꯗꯨꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯀꯥꯏꯖꯨ ꯂꯥꯛꯄꯒꯤ ꯏꯟꯐꯣꯔꯃꯦꯁꯟ ꯐꯪꯕꯗ ꯃꯐꯝ ꯃꯔꯥꯡ ꯈꯪꯗꯅ ꯆꯦꯟꯅꯔꯝꯃꯤ ꯑꯇꯣꯞꯄ ꯁꯤꯟ ꯑꯃꯗ ꯅ꯭ꯌꯨꯇꯟꯅ ꯅꯨꯄꯥ ꯑꯃꯒ ꯎꯅꯔꯝꯃꯤ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯀꯥꯏꯖꯨ ꯑꯦꯂꯤꯌꯟꯒꯤ ꯑꯣꯔꯒꯥꯟꯁꯤꯡ ꯌꯣꯟꯕ ꯃꯤꯁꯛ ꯑꯃꯅꯤ ꯅ꯭ꯌꯨꯇꯟꯅ ꯅꯨꯄꯥ ꯑꯗꯨꯗꯒꯤ ꯀꯥꯏꯖꯨꯒꯤ ꯕ꯭ꯔꯦꯟ ꯂꯧꯕ ꯂꯥꯛꯄꯅꯤ ꯃꯔꯝꯗꯤ ꯃꯍꯥꯛꯅ ꯀꯥꯏꯖꯨꯒꯤ ꯕ꯭ꯔꯦꯟꯒ ꯀꯅꯦꯛ ꯇꯧꯗꯨꯅ ꯏꯟꯐꯣꯔꯃꯦꯁꯟ ꯀꯂꯦꯛ ꯇꯧꯅꯅꯕ ꯍꯥꯏꯗꯨꯅ ꯃꯈꯣꯏꯅ ꯀꯥꯏꯖꯨ ꯑꯦꯂꯤꯌꯟ ꯑꯃ ꯁꯤꯇꯤ ꯇꯝꯅ ꯂꯥꯛꯂꯦ ꯈꯪꯂꯛꯄꯗ नुपा अदुना न्यूटन दा हाइरई नंगना काइजू की ब्रेन का कनेक्ट तौखिबा अदु नाकन अनिमक्तगी कनेक्ट तौरिबनी मरम असिदगी काइजू एलेना नंगना मखोइगी मरमदा इन्फॉर्मेशन कलेक्ट तौख्रे हाइबा खंख्रे मरम असिना सिटी तमना लाकिबा काइजू एलेन असि नहाक खक्तबु हाननबा लाकिबनी असुमना हाइरमलगा नुपा अदु चटखी काइजू एलेन अदु सिटी यौसिलक्लमे अदुगा राले अमसुंग माकोना रोबोट अदु कंट्रोल तौदुना काइजू अदुगी मनाक्ता लाक्लमे अमसुंग काइजू अदुगा यामना साथीना फुनरमी अदुगा काइजू एलेन अदुना रोबोट अदु मथक्ता यामना वांगना पुखलमी असुमना वांगना पुखलकपना एटमॉस्फेयर की लेयर लांथोके तौरकपदा रोबोट अदुदगे थांगसांगुंबा अमना एलेन अदुगी मसा अमा कक्थलमी अदुगा लैमाइदा तारकलमी मखोइना रोबोट अदुगी पावर बूस्टर ऑन तौबदा लैमाइ अदुदा यामना तपना तारमी असोमदा काइजू एलेन अमा हाटखिबा मफम अदुदा न्यूटन अमसुंग नुपा अदुगा लाकमिन्नरमी मरमदे न्यूटन काइजू एलेन की ब्रेन अमा पाम्बना अदुबो काइजू एलेन अदु सीबदा ब्रेन अदुसु डीएक्टिव ओइखि तांजा अदुदा खंगहौदना असीबा काइजू एलेन अदुगी मबुक्तगी अतोप्पा काइजू एलेन अमा थोगलई अदुगा मफम अदुदा लैबा मियोइसिंग अदुदा अटैक तौरमी अमसुंग न्यूटन बो हाटनबा तौबदा काइजू अदुगी मखौदा करिगुंबा अमा पनखिबदौना तौरमलगा मफम अदुदा वानथखि
नुपा अदुना एलियन अदु सीख्रे हाइना खलदुना मनाक्ता लेपदा काइजू एलियन अदुना नुपा अदु चाखी अतोप सिंदा अमुक मार्शल उलई महाकना लेमहौबो रोबोट अनि अदुना महाकी प्लान अदु पांथोकनबा हाइदुना खलमी मार्शलना ओसिन मनुंगदा लैबा एलियन थोलकपम थोंग अदुदा एटोम बम थाददुना एटेक तौरगे हाइना लेपलमी मार्शलना मसामक पायलट ओइदुना चटप तारमी मरमदि रोबोट अमगे को पायलट अदु यामना थीना सोकपन मरम ओइरगा असुमना मार्शल अमसुंग रालेगे रोबोट अनि अदु ओसिन तमना चलमी अतोप सिंदा न्यूटन ना काइजुगी ब्रेनगा कनेक्ट तौरमी मदुदा महाकना खंगी मदुदि मार्शलगी प्लान अदु माइ पाकलोय हाइबा मरमदि ओसिन अदुदा लैरिबा थोंग अदु काइजू एलियन खक्तगी ओइना हांगबनी रोबोट अनि अदु ओसिन तमना लाकपना काइजू एलियन थोलकफम अदु यौसिलै मफम अदुदा काइजू एलियन अनि थोलकतुना लेरमी न्यूटनना इन्फॉर्मेशन अदु मार्शलदा पिरमी मदुदि ओसिनदा लैरिबा थोंग अदु काइजू एलियनगी मतेंगना हांगबा नतना हांगबा ngamloi हाइना तांजा अदुदा काइजू एलियन अमसु थोगलै थोगलैबा काइजू असिना अतै लाख्रिबा काइजू पुमनमक्तगी यामना पावर लैबा ओइरमी काइजू एलियन अमना राली अमसुंग माकोगी रोबोट अदुदा एटेक तौरक्लमी मरम असिदगी मखोइगी रोबोट अदुगी मखुट अमा तत्खी अदुबो एलियन अदुदा थांगसांग अमना थिंदुना हाटकी नाकन अमदा यामना साथिबा काइजू अदु उलई काइजू अदुना मार्शलदा एटेक तौरमी ngaihak leraga kaiju na marshal ge robot adu destroy tawrami kaiju alien aduna makhoi gi partner da signal pirami aduga kaiju alien ani adu marshal gi robot adu gi manakta sangsillaklami matam aduda marshal na mako amasung rale da hari nakhoi na tawgada bataks adu ningsing libra haina aduga alien ani aduna marshal gi manak yoksilakpaga mahakna robot aduda atom bomb fix tawrakpa adu pokhai halami असोमदा माको अमसुंग रालेना हाटपा असिबा एलियन अदु पुदुना ओसिनगे अरुबा मफमदा पुथरमी तांजा अदुदा मखोइगी ममांगदा अतोप एलियन अमा लागमी एटोम बम पोखाइ हनबदा एलियन अनि अदुदगी अमा हिंगहौई हाइबा हिंगहौरिबा एलियन अदु यामना सोकलमी माको अमसुंग रालेगे रोबोट अदुसु यामना सोकलमी अदुबो मखोइना अयावबा पावर सिंग सिजनदुना असिबा एलियन अदु पुदुना ओसिन मनुंगदा लैबा थोंग अदु यौना पुरक्लमी अदुगा मफम अदुदा काइजू एलियन अमसुंग रोबोट की मरक्ता फुनरमी असुमना फुनदुना थोंग अदुदा यौसिल्लक्लमी माकोगी रोबोट अदुगे ऑक्सीजन लेवल यामना नेमलमी मरमसिना रालेना कैप्सूल अमा मथक लोमदा थागलमी असुमना राले अतोप प्लानेट अदुदा यौरक्लमी अदुगा बॉम अदु एक्टिवेट तौरमी बॉम मकसी एलियन सिंग अदुना उरमी अदुबो एलियन सिंग अदुना करी अमता खंगलमदे रालेना बॉम अदु एक्टिव तौरमलगा महाकना थागटकिब कैप्सूल अदु एक्टिवेट तौखी अदुगा बॉम अदु यामना साथीना पोखाइदुना मफम अदुगी एलियन सिंग अमसुंग मालेमगा फाउनबा याबा थोंग अदुसु तुमना पोखाइदुना मांखी अरोइबदा माको अमसुंग राले अनिमक कैप्सूल अदुगी mateंगदगी करिसु तौरमदे असुमना मखोइ अनिगी थवाइ हिंगहौई अदुगा मदुगी मतुंगदा चही 10 गी मतुंगदा अमुक उलई हाना एलियन सिंग थेंगनखिबा याखिद्रबा रोबोट सिंग अदु अदुमक लेरमी मियोई खरा उलई मखोइ सिंग असिना रोबोट की पार्ट सिंग हुरालमी मखोइ सिंग अदुगी मरक्तगी जेक कौबा नुपा अमा यावरमी जेक असि अतै कनासु नते मार्शल गे मचा नुपानी मार्शल काइजू एलियन ग थेंगनबदा मसागी थवाइ कथोख्रबनी अदुबो जेकती मपागा यामना खेनरमी मरमसिना मखोइना रोबोट की पार्ट सिंगबु हुरानरमी मालेमगी तोंगान तोंगानबा मफमसिंगदा मियोइबसिंगना मसा मसागी रोबोट सेमनबा पामलमी जेकना रोबोट की मरु ओइबा पार्ट सिंगबु मी अतोपदा योलमी जेकना रोबोट की मरु ओइबा पार्ट नि हाइदुना मिंगोंदा मिनमलगा मफम अदुदगे चेलक्लमी मतम अदुदा जेकना नुपी अमु उरमी नुपी अदुगी ममिंगना अमरा कौरमी अमरासु जेक कुमना रोबोट की पार्ट सिंग हुरालमी जेकना मफम अदुदगे हुरानबा लाखिबा रोबोट पार्ट अदु अमराना हुरानदुना पुकी मरमसिना जेकना अमरागी मतुंग इनरक्तुना अमरागी वर्कशॉप यौरक्लमी जेकना वर्कशॉप अदुदा चंगलतुना येंगबदा अमराना रोबोट अमा सेमदुना थमलमी हाइरबा रोबोट अदु सिंगल पायलटना कंट्रोल तौबा ngamlami ngaihak lerega जेकना अमराबु थेंगनरमी अदुगा जेकना अमरादा हाइरि नहाकना रोबोट असि योंथोकिबा यारबनी अमराना जेकी पाउकुम पीद्रिङैदा मफम अदुदा सेक्युरिटी की मियोइसिंग लाक्लमी सेक्युरिटी सिंग अदु अचौबो रोबोट साबसिंगी मियोइसिंगनी मखोइसिंगना अचौबो रोबोट सिंग सादुना थमलमी मरमदी खंगौदना एलियन लाक्लबदी मायोकननबा हाइदुना
ꯁꯦꯀ꯭ꯌꯨꯔꯤꯇꯤꯁꯤꯡ ꯑꯗꯨꯅ ꯖꯦꯛ ꯑꯃꯁꯨꯡ ꯑꯃꯔꯥꯕꯨ ꯐꯥꯅꯅꯕ ꯇꯧꯔꯛꯄꯗ ꯖꯦꯛ ꯑꯃꯁꯨꯡ ꯑꯃꯔꯥꯅ ꯔꯣꯕꯣꯠ ꯑꯗꯨꯗ ꯐꯝꯂꯝꯃꯤ ꯑꯗꯨꯒ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯦꯟꯊꯣꯔꯛꯏ ꯃꯈꯣꯏꯅ ꯈꯔ ꯆꯦꯟꯊꯣꯔꯛꯂꯕ ꯃꯇꯨꯡꯗ ꯃꯈꯣꯏꯒꯤ ꯃꯃꯥꯡꯗ ꯌꯥꯝꯅ ꯆꯥꯎꯕ ꯔꯣꯕꯣꯠ ꯑꯃ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ ꯃꯈꯣꯏ ꯑꯅꯤꯅ ꯑꯆꯧꯕ ꯔꯣꯕꯣꯠ ꯑꯗꯨꯗꯒꯤ ꯅꯥꯟꯊꯣꯛꯅꯅꯕ ꯍꯥꯏꯗꯨꯅ ꯆꯦꯜꯂꯛꯄꯗ ꯑꯆꯧꯕ ꯔꯣꯕꯣꯠ ꯑꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯇꯣꯡꯂꯤꯕ ꯔꯣꯕꯣꯠ ꯑꯗꯨꯗ ꯏꯂꯦꯛꯇ꯭ꯔꯤꯛ ꯁꯣꯛ ꯄꯤꯔꯝꯃꯤ ꯃꯔꯝ ꯑꯁꯤꯅ ꯃꯈꯣꯏ ꯋꯥꯟꯊꯗꯨꯅ ꯇꯨꯈꯤ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤ ꯐꯔꯛꯇꯨꯅ ꯖꯦꯜꯗ ꯊꯝꯂꯝꯃꯤ ꯖꯦꯜ ꯑꯗꯨꯗ ꯃꯥꯀꯣꯅ ꯖꯦꯛꯀ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ ꯃꯥꯀꯣ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤ ꯃꯥꯔꯁꯦꯜꯅ ꯌꯣꯛꯂꯝꯕꯅꯤ ꯃꯥꯀꯣ ꯑꯁꯤ ꯖꯦꯛꯀꯤ ꯑꯌꯣꯛꯄ ꯃꯆꯦ ꯑꯃꯅꯤ ꯃꯥꯀꯣ ꯀꯝꯄꯦꯅꯤꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯖꯦꯅꯔꯦꯜ ꯑꯃꯁꯨ ꯑꯣꯏꯔꯝꯃꯤ ꯍꯥꯏꯔꯤꯕ ꯀꯝꯄꯦꯅꯤ ꯑꯗꯨꯗ ꯑꯆꯧꯕ ꯔꯣꯕꯣꯠꯁꯤꯡ ꯑꯗꯨꯒꯤ ꯁꯥꯐꯝ ꯑꯣꯏꯔꯝꯃꯤ ꯀꯝꯄꯦꯅꯤ ꯑꯁꯤꯅ ꯑꯅꯧꯕ ꯄꯥꯏꯂꯣꯠꯁꯤꯡꯕꯨ ꯇ꯭ꯔꯦꯅꯤꯡ ꯇꯧꯕꯤꯔꯝꯃꯤ ꯃꯥꯀꯣꯅ ꯖꯦꯛꯇ ꯍꯥꯏꯔꯛꯏ ꯅꯍꯥꯛꯅ ꯄꯨꯟꯁꯤ ꯆꯨꯞꯄꯒꯤ ꯖꯦꯜ ꯑꯁꯤꯗ ꯂꯩꯒꯦ ꯍꯥꯏꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯇ꯭ꯔꯦꯅꯤꯡ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯂꯒ ꯑꯅꯧꯕ ꯄꯥꯏꯂꯣꯠꯁꯤꯡꯕꯨ ꯇ꯭ꯔꯦꯟ ꯇꯧꯕꯤꯒꯦ ꯍꯥꯏꯕ꯭ꯔꯥ ꯑꯁꯨꯝꯅ ꯍꯪꯂꯝꯃꯤ ꯖꯦꯛꯁꯨ ꯍꯥꯟꯅ ꯄꯥꯏꯂꯣꯠ ꯑꯃ ꯑꯣꯏꯔꯝꯃꯤ ꯑꯗꯨꯒ ꯌꯥꯝꯅꯁꯨ ꯍꯩꯁꯤꯡꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯔꯝꯃꯤ ꯖꯦꯛꯅ ꯃꯥꯀꯣꯒꯤ ꯋꯥ ꯑꯗꯨ ꯌꯥꯔꯝꯃꯤ ꯖꯦꯛ ꯑꯃꯁꯨꯡ ꯑꯃꯔꯥ ꯇ꯭ꯔꯦꯅꯤꯡ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯂꯝꯃꯤ ꯑꯃꯔꯥ ꯃꯐꯝ ꯑꯁꯤꯗ ꯖꯦꯛꯀ ꯂꯥꯛꯃꯤꯟꯅꯈꯤꯕꯒꯤ ꯃꯔꯝꯗꯤ ꯑꯃꯔꯥꯅ ꯌꯥꯝꯅ ꯍꯩꯁꯤꯡꯅ ꯑꯆꯧꯕ ꯔꯣꯕꯣꯠ ꯑꯃ ꯁꯥꯔꯝꯕ ꯑꯗꯨꯒꯤꯗꯃꯛꯇꯅꯤ ꯖꯦꯛ ꯃꯐꯝ ꯑꯁꯤꯗ ꯃꯥꯒꯤ ꯍꯥꯟꯅꯒꯤ ꯃꯃꯥꯟꯅꯕ ꯅꯦꯠ ꯀꯧꯕ ꯑꯃ ꯊꯦꯡꯅꯔꯝꯃꯤ ꯅꯦꯠ ꯑꯁꯤ ꯍꯥꯟꯅ ꯖꯦꯛꯀꯤ ꯀꯣ ꯄꯥꯏꯂꯣꯠ ꯑꯣꯏꯔꯝꯃꯤ ꯇꯥꯟꯖꯥ ꯑꯗꯨꯗ ꯀꯝꯄꯦꯅꯤ ꯑꯁꯤꯒꯤ ꯑꯣꯅꯔ ꯂꯥꯛꯂꯝꯃꯤ ꯃꯍꯥꯛꯀꯤ ꯃꯃꯤꯡ ꯁꯥꯎ ꯀꯧꯏ ꯀꯝꯄꯦꯅꯤ ꯑꯣꯅꯔ ꯁꯥꯎ ꯑꯗꯨꯒ ꯂꯣꯏꯅꯗꯨꯅ ꯗꯣꯛꯇꯔ ꯅ꯭ꯌꯨꯇꯟꯁꯨ ꯂꯥꯛꯃꯤꯟꯅꯔꯝꯃꯤ ꯗꯣꯛꯇꯔ ꯅ꯭ꯌꯨꯇꯟ ꯍꯥꯏꯔꯤꯕ ꯑꯁꯤ ꯑꯇꯩ ꯀꯅꯥꯁꯨ ꯅꯠꯇꯦ ꯃꯃꯥꯡꯒꯤ ꯄꯥꯔꯠꯇ ꯀꯥꯏꯖꯨꯒꯤ ꯕ꯭ꯔꯦꯟꯒ ꯀꯅꯦꯛ ꯇꯧꯅꯗꯨꯅ ꯑꯦꯂꯤꯌꯟꯁꯤꯡꯒꯤ ꯃꯔꯝꯗ ꯏꯟꯐꯣꯔꯃꯦꯁꯟ ꯀꯌꯥ ꯂꯧꯈꯤꯕ ꯅꯨꯄꯥ ꯑꯗꯨꯅꯤ ꯅ꯭ꯌꯨꯇꯟ ꯍꯧꯖꯤꯛꯇꯤ ꯁꯥꯎꯒ ꯄꯨꯟꯗꯨꯅ ꯊꯕꯛ ꯇꯧꯃꯤꯟꯅꯔꯝꯃꯤ ꯃꯈꯣꯏ ꯑꯅꯤ ꯄꯨꯟꯗꯨꯅ ꯌꯥꯝꯅ ꯑꯦꯗꯚꯥꯟꯁ ꯑꯣꯏꯕ ꯔꯣꯕꯣꯠꯁꯤꯡ ꯁꯦꯝꯂꯝꯃꯤ ꯔꯣꯕꯣꯠꯁꯤꯡ ꯑꯗꯨ ꯄꯥꯏꯂꯣꯠ ꯑꯃꯈꯛꯇꯅ ꯑꯔꯥꯞꯄ ꯃꯐꯝꯗꯒꯤ ꯀꯟꯇ꯭ꯔꯣꯜ ꯇꯧꯕ ꯉꯝꯂꯝꯃꯤ ꯁꯥꯎꯅ ꯃꯥꯒꯤ ꯔꯣꯕꯣꯠꯀꯤ ꯄ꯭ꯔꯖꯦꯟꯇꯦꯁꯟ ꯄꯤꯔꯝꯃꯤ ꯁꯥꯎꯅ ꯃꯍꯥꯛꯀꯤ ꯔꯣꯕꯣꯠ ꯑꯗꯨ ꯃꯥꯂꯦꯝ ꯁꯤꯟꯕ ꯊꯨꯡꯅ ꯃꯁꯛ ꯇꯥꯛꯄ ꯄꯥꯝꯂꯝꯃꯤ ꯃꯁꯤꯒꯤꯗꯃꯛꯇ ꯁꯥꯎꯅ ꯃꯥꯀꯣꯒꯤ ꯀꯝꯄꯦꯅꯤ ꯑꯗꯨꯗꯒꯤ ꯄꯔꯃꯤꯁꯟ ꯂꯧꯕ ꯇꯥꯔꯝꯃꯤ ꯃꯥꯀꯣꯅ ꯁꯥꯎꯗ ꯄꯔꯃꯤꯁꯟ ꯄꯤꯔꯝꯗꯦ ꯃꯔꯝꯗꯤ ꯔꯣꯕꯣꯠ ꯑꯗꯨ ꯑꯔꯥꯞꯄꯗꯒꯤ ꯀꯟꯇ꯭ꯔꯣꯜ ꯇꯧꯕ ꯉꯝꯕꯅ ꯑꯇꯣꯞꯄꯅ ꯍꯦꯛ ꯇꯧꯈꯤꯕ ꯌꯥꯏ ꯅꯠꯇ꯭ꯔꯒ ꯔꯣꯕꯣꯠ ꯑꯗꯨꯅ ꯃꯥꯂꯦꯝ ꯑꯁꯤꯗ ꯑꯦꯇꯦꯛ ꯇꯧꯔꯛꯇꯨꯅ ꯑꯃꯥꯡ ꯑꯇꯥ ꯀꯌా ꯊꯣꯛꯍꯜꯂꯛꯄ ꯌꯥꯏ ꯈꯟꯕꯗꯒꯤ ꯃꯊꯪꯒꯤ ꯁꯤꯟꯗ ꯃꯥꯀꯣꯅ ꯖꯦꯛꯇ ꯍꯥꯏꯔꯛꯏ ꯅꯍꯥꯛ ꯔꯣꯕꯣꯠ ꯑꯃꯗ ꯅꯪꯒꯤ ꯀꯣ ꯄꯥꯏꯂꯣꯠꯀ ꯂꯣꯏꯅꯗꯨꯅ ꯂꯥꯛꯎ ꯑꯗꯨꯒ ꯄꯦꯁꯤꯚꯒꯤ ꯃꯤꯑꯣꯏꯁꯤꯡꯕꯨ ꯋꯦꯜꯀꯝ ꯇꯧ ꯃꯔꯝ ꯑꯁꯤꯅ ꯖꯦꯛ ꯑꯃꯗꯤ ꯅꯦꯠꯅ ꯔꯣꯕꯣꯠ ꯑꯃꯗ ꯐꯝꯗꯨꯅ ꯄꯦꯁꯤꯚꯒꯤ ꯃꯤꯑꯣꯏꯁꯤꯡ ꯃꯤꯇꯤꯡ ꯇꯧꯐꯝ ꯑꯗꯨꯗ ꯂꯥꯛꯂꯝꯃꯤ ꯃꯥꯀꯣꯁꯨ ꯃꯤꯇꯤꯡ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯍꯦꯂꯤꯀꯣꯞꯇꯔꯗ ꯂꯥꯛꯂꯝꯃꯤ ꯇꯥꯟꯖꯥ ꯑꯗꯨꯗ ꯏꯁꯤꯡ ꯃꯅꯨꯡꯗꯒꯤ ꯌꯥꯝꯅ ꯆꯥꯎꯕ ꯔꯣꯕꯣꯠ ꯑꯃ ꯊꯣꯛꯂꯛꯏ ꯑꯗꯨꯒ ꯖꯦꯛ ꯑꯃꯁꯨꯡ ꯅꯦꯠꯀꯤ ꯔꯣꯕꯣꯠ ꯑꯗꯨꯗ ꯑꯦꯇꯦꯛ ꯇꯧꯔꯛꯂꯝꯃꯤ ꯃꯈꯣꯏ ꯑꯅꯤꯅ ꯑꯦꯇꯦꯛ ꯇꯧꯔꯛꯄ ꯑꯗꯨꯗꯒꯤ ꯂꯩꯊꯣꯛꯍꯧꯏ ꯑꯗꯨꯒ ꯃꯈꯣꯏꯗ ꯇꯧꯔꯛꯄ ꯑꯦꯇꯦꯛ ꯑꯗꯨꯅ ꯑꯆꯧꯕ ꯕꯤꯜꯗꯤꯡ ꯑꯃꯗ ꯄꯥꯟꯗꯨꯅ ꯍꯦꯂꯤꯄꯦꯗ ꯑꯃ ꯕꯤꯜꯗꯤꯡ ꯑꯗꯨꯗꯒꯤ ꯇꯥꯔꯛꯂꯝꯃꯤ ꯍꯦꯂꯤꯄꯦꯗ ꯑꯗꯨꯅ ꯃꯤꯁꯤꯡ ꯑꯗꯨꯗ ꯇꯥꯁꯤꯜꯂꯛꯄꯗ ꯖꯦꯛ ꯑꯃꯁꯨꯡ ꯅꯦꯠꯅ ꯀꯟꯕꯤꯔꯝꯃꯤ ꯑꯆꯧꯕ ꯔꯣꯕꯣꯠ ꯑꯗꯨꯅ ꯃꯥꯀꯣꯅ ꯇꯣꯡꯂꯤꯕ ꯍꯦꯂꯤꯀꯣꯞꯇꯔ ꯑꯗꯨꯗ ꯑꯦꯇꯦꯛ ꯇꯧꯅꯅꯕ ꯁꯦꯝ ꯁꯥꯔꯤꯉꯩꯗ ꯖꯦꯛ ꯑꯃꯁꯨꯡ ꯅꯦꯠꯅ ꯔꯣꯕꯣꯠ ꯑꯗꯨꯗ ꯑꯦꯇꯦꯛ ꯇꯧꯔꯛꯂꯝꯃꯤ ꯃꯔꯝ ꯑꯁꯤꯗꯒꯤ ꯔꯣꯕꯣꯠ ꯑꯗꯨꯅ ꯑꯦꯝ ꯇꯧꯔꯝꯕ ꯑꯗꯨ ꯁꯣꯏꯈꯤꯔꯝꯃꯤ ꯖꯦꯛ ꯑꯃꯁꯨꯡ ꯅꯦꯠꯀꯤ ꯔꯣꯕꯣꯠ ꯑꯗꯨꯒ ꯑꯇꯣꯞꯄ ꯔꯣꯕꯣꯠ ꯑꯗꯨꯒ ꯌꯥꯝꯅ ꯁꯥꯊꯤꯅ ꯐꯨꯅꯔꯝꯃꯤ ꯇꯥꯟꯖꯥ ꯑꯗꯨꯗ ꯃꯥꯀꯣꯅ ꯇꯣꯡꯂꯤꯕ ꯍꯦꯂꯤꯀꯣꯞꯇꯔ ꯑꯗꯨ ꯀ꯭ꯔꯥꯁ ꯇꯧꯕ ꯍꯧꯔꯛꯄꯗ ꯖꯦꯛꯅ ꯍꯦꯂꯤꯀꯣꯞꯇꯔ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯍꯥꯟꯅ ꯆꯦꯟꯁꯤꯟꯗꯨꯅ ꯍꯦꯂꯤꯀꯣꯞꯇꯔ ꯑꯗꯨ ꯌꯥꯅꯅꯕ ꯇꯧꯕꯗ ꯈꯪꯍꯧꯗꯗꯨꯅ ꯍꯦꯂꯤꯀꯣꯞꯇꯔ ꯑꯗꯨ ꯃꯈꯥꯗ ꯇꯥꯗꯨꯅ ꯄꯣꯛꯈꯥꯏꯈꯤ ꯃꯔꯝ ꯑꯁꯤꯅ ꯖꯦꯛꯀꯤ ꯃꯆꯦ ꯃꯥꯀꯣꯁꯨ ꯀ꯭ꯔꯥꯁ ꯑꯗꯨꯗ ꯁꯤꯈꯤ ꯏꯁꯤꯡꯗꯒꯤ ꯐꯥꯎꯒꯠꯂꯛꯄ ꯔꯣꯕꯣꯠ ꯑꯗꯨꯅ ꯃꯊꯛꯇ ꯌꯦꯡꯈꯠꯂꯛꯄꯗ ꯑꯇꯣꯞꯄ ꯔꯣꯕꯣꯠ ꯈꯔ ꯄꯥꯏꯔꯛꯄ ꯎꯔꯝꯃꯤ ꯃꯔꯝ ꯑꯁꯤꯅ ꯔꯣꯕꯣꯠ ꯑꯗꯨ ꯏꯁꯤꯡ ꯃꯅꯨꯡꯗ ꯑꯃꯨꯛꯀ ꯍꯟꯗꯨꯅ ꯂꯨꯞꯊꯈꯤ ꯖꯦꯛꯅ ꯃꯥꯒꯤ ꯃꯆꯦ ꯃꯥꯀꯣ ꯁꯤꯈꯤꯕ ꯑꯗꯨꯒꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯅ ꯂꯩꯔꯝꯃꯤ ꯇꯥꯟꯖꯥ ꯑꯗꯨꯗ ꯃꯍꯥꯛꯅ ꯈꯪꯂꯛꯏ ꯃꯗꯨꯗꯤ ꯃꯥꯀꯣꯅ ꯁꯤꯗ꯭ꯔꯤꯉꯩꯗ ꯃꯉꯣꯟꯗ ꯂꯣꯀꯦꯁꯟ ꯑꯃ ꯊꯥꯔꯛꯂꯝꯃꯤ ꯂꯣꯀꯦꯁꯟ ꯑꯗꯨ ꯀꯝꯄꯦꯅꯤ ꯑꯗꯨꯅ ꯗꯤꯀꯣꯗ ꯇꯧꯗꯨꯅ ꯌꯦꯡꯕ ꯃꯇꯝꯗ ꯔꯁꯤꯌꯥꯒꯤ ꯂꯣꯀꯦꯁꯟ ꯑꯃꯅꯤ ꯍꯥꯏꯕ ꯈꯪꯈꯤ ꯍꯥꯏꯔꯤꯕ ꯂꯣꯀꯦꯁꯟ ꯑꯗꯨꯗ ꯔꯣꯕꯣꯠꯁꯤꯡ ꯁꯦꯝꯂꯝꯃꯤ ꯑꯇꯣꯞꯄ ꯁꯤꯟꯗ ꯁꯥꯎꯒꯤ ꯀꯝꯄꯅꯤ ꯑꯗꯨ ꯎꯠꯂꯛꯏ ꯁꯥꯎꯅ ꯃꯍꯥꯛꯀꯤ ꯔꯣꯕꯣꯠ ꯑꯗꯨ ꯃꯥꯂꯦꯝꯗ ꯏꯟꯇ꯭ꯔꯗ꯭ꯌꯨꯁ ꯇꯧꯕ ꯄꯥꯝꯕ ꯑꯗꯨꯒꯤ ꯄꯔꯃꯤꯁꯟ ꯑꯗꯨ ꯐꯪꯂꯝꯃꯤ ꯑꯗꯨꯕꯨ ꯁꯥꯎꯅ ꯏꯟꯇ꯭ꯔꯗ꯭ꯌꯨꯁ ꯇꯧꯒꯗꯕ ꯔꯣꯕꯣꯠꯁꯤꯡ ꯑꯗꯨ ꯂꯣꯏꯁꯤꯟꯒꯗꯕ ꯈꯔ ꯋꯥꯠꯂꯝꯃꯤ ꯃꯔꯝ ꯑꯁꯤꯅ ꯁꯥꯎꯅ ꯗꯣꯛꯇꯔ ꯅ꯭ꯌꯨꯇꯟꯗ ꯔꯣꯕꯣꯠꯁꯤꯡ ꯑꯗꯨ ꯄꯨꯡ 94ꯒꯤ ꯃꯅꯨꯡꯗ ꯂꯣꯏꯁꯤꯟꯅꯕ ꯑꯣꯔꯗꯔ ꯇꯧꯔꯝꯃꯤ ꯗꯣꯛꯇꯔ ꯅ꯭ꯌꯨꯇꯟꯅ ꯔꯣꯕꯣꯠꯁꯤꯡ ꯑꯗꯨ ꯂꯣꯏꯁꯤꯟꯅꯕ ꯍꯥꯏꯗꯨꯅ ꯇꯧꯔꯝꯃꯤ ꯗꯣꯛꯇꯔ ꯅ꯭ꯌꯨꯇꯟꯒꯤ ꯃꯐꯝꯗ ꯀꯥꯏꯖꯨꯒꯤ ꯕ꯭ꯔꯦꯟꯁꯨ ꯂꯩꯔꯝꯃꯤ ꯃꯍꯥꯛꯅ ꯀꯥꯏꯖꯨꯒꯤ ꯕ꯭ꯔꯦꯟ ꯑꯗꯨꯒ ꯀꯅꯦꯛ ꯇꯧꯗꯨꯅ ꯑꯦꯂꯤꯌꯟꯁꯤꯡꯒꯤ ꯏꯟꯐꯣꯔꯃꯦꯁꯟꯁꯤꯡ ꯌꯦꯡꯂꯝꯃꯤ ꯑꯇꯣꯞꯄ ꯁꯤꯟ ꯑꯃꯗ ꯖꯦꯛ ꯑꯃꯁꯨꯡ ꯅꯦꯠ ꯎꯠꯂꯛꯏ ꯃꯈꯣꯏ ꯑꯅꯤꯅ ꯔꯣꯕꯣꯠꯇ ꯇꯣꯡꯗꯨꯅ ꯃꯥꯀꯣꯅ ꯍꯥꯏꯔꯝꯕ ꯂꯣꯀꯦꯁꯟ ꯑꯗꯨꯗ ꯂꯥꯛꯏ ꯍꯥꯏꯕꯗꯤ ꯃꯈꯣꯏ ꯑꯅꯤ ꯔꯁꯤꯌꯥꯒꯤ ꯂꯣꯀꯦꯁꯟ ꯑꯗꯨꯗ ꯂꯥꯛꯄꯅꯤ
ꯃꯐꯝ ꯑꯗꯨ ꯌꯥꯝꯅ ꯆꯤꯛꯂꯝꯃꯤ ꯀꯅꯥ ꯑꯃꯠꯇ ꯎꯔꯝꯗꯦ ꯃꯈꯣꯏ ꯑꯅꯤꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯉꯩꯗ ꯏꯁꯤꯡꯗ ꯂꯨꯞꯈꯤꯕ ꯃꯥꯀꯣꯕꯨ ꯍꯥꯠꯂꯝꯕ ꯔꯣꯕꯣꯠ ꯑꯗꯨ ꯊꯣꯛꯂꯛꯂꯝꯃꯤ ꯑꯗꯨꯒ ꯃꯈꯣꯏ ꯌꯥꯝꯅ ꯁꯥꯊꯤꯅ ꯐꯨꯅꯔꯝꯃꯤ ꯀꯨꯏꯅ ꯐꯨꯅꯔꯕ ꯃꯇꯨꯡꯗ ꯖꯦꯛ ꯑꯃꯁꯨꯡ ꯅꯦꯠꯀꯤ ꯔꯣꯕꯣꯠ ꯑꯗꯨꯅ ꯑꯇꯣꯞꯄ ꯔꯣꯕꯣꯠ ꯑꯗꯨ ꯍꯥꯠꯂꯝꯃꯤ ꯃꯈꯣꯏ ꯑꯅꯤꯅ ꯔꯣꯕꯣꯠ ꯑꯗꯨꯗ ꯀꯅꯥ ꯌꯥꯎꯕꯅꯣ ꯑꯃꯁꯨꯡ ꯀꯅꯥꯅ ꯀꯟꯇ꯭ꯔꯣꯜ ꯇꯧꯔꯤꯕꯅꯣ ꯈꯪꯅꯅꯕ ꯍꯥꯏꯗꯨꯅ ꯔꯣꯕꯣꯠ ꯑꯗꯨꯒꯤ ꯍꯦꯜꯃꯦꯠ ꯂꯧꯊꯣꯛꯇꯨꯅ ꯌꯦꯡꯕꯗ ꯔꯣꯕꯣꯠ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯀꯥꯏꯖꯨꯒꯤ ꯕ꯭ꯔꯦꯟ ꯑꯃ ꯌꯥꯎꯔꯝꯃꯤ ꯕ꯭ꯔꯦꯟ ꯑꯗꯨꯅ ꯔꯣꯕꯣꯠ ꯑꯗꯨ ꯀꯟꯇ꯭ꯔꯣꯜ ꯇꯧꯔꯝꯕꯅꯤ ꯃꯗꯨ ꯎꯔꯒ ꯖꯦꯛ ꯑꯃꯁꯨꯡ ꯅꯦꯠ ꯌꯥꯝꯅ ꯉꯛꯂꯝꯃꯤ ꯃꯈꯣꯏꯅ ꯕ꯭ꯔꯦꯟ ꯑꯗꯨ ꯂꯦꯞꯇ ꯄꯨꯔꯛꯇꯨꯅ ꯌꯦꯡꯕ ꯃꯇꯝꯗ ꯕ꯭ꯔꯦꯟ ꯑꯗꯨ ꯀꯥꯏꯖꯨꯒꯤ ꯑꯁꯦꯡꯕ ꯕ꯭ꯔꯦꯟ ꯑꯣꯏꯔꯝꯗꯦ ꯕ꯭ꯔꯦꯟ ꯑꯗꯨ ꯀꯥꯏꯖꯨꯒꯤ ꯁꯦꯀꯦꯟꯗꯔꯤ ꯕ꯭ꯔꯦꯟꯗꯒꯤ ꯃꯤꯑꯣꯏꯕꯁꯤꯡꯅ ꯒ꯭ꯔꯣ ꯇꯧꯍꯜꯂꯛꯈꯤꯕꯅꯤ ꯑꯇꯣꯞꯄ ꯁꯤꯟꯗ ꯑꯃꯔꯥ ꯎꯠꯂꯛꯏ ꯃꯈꯣꯏꯅ ꯔꯣꯕꯣꯠ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯆꯪꯗꯨꯅ ꯌꯦꯡꯕ ꯃꯇꯝꯗ ꯑꯃꯔꯥꯅ ꯈꯪꯂꯝꯃꯤ ꯃꯗꯨꯗꯤ ꯔꯣꯕꯣꯠ ꯑꯗු ꯃꯥꯂꯦꯝꯒꯤ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯁꯄ꯭ꯂꯥꯏ ꯇꯧꯅꯅꯕ ꯍꯥꯏꯗꯨꯅ ꯑꯣꯇꯣꯃꯦꯇꯤꯛ ꯔꯣꯕꯣꯠ ꯁꯥꯐꯝ ꯀꯝꯄꯦꯅꯤ ꯑꯗꯨꯅ ꯁꯥꯕ ꯔꯣꯕꯣꯠꯅꯤ ꯍꯥꯏꯕ ꯀꯝꯄꯦꯅꯤ ꯑꯗꯨ ꯁꯥꯎꯒꯤ ꯀꯝꯄꯦꯅꯤ ꯑꯗꯨꯅꯤ ꯑꯃꯔꯥꯅ ꯋꯥꯔꯤ ꯄꯨꯝꯅꯃꯛ ꯑꯁꯤ ꯖꯦꯛꯇ ꯇꯝꯂꯝꯃꯤ ꯃꯊꯪꯒꯤ ꯁꯤꯟꯗ ꯁꯥꯎ ꯀꯝꯄꯦꯅꯤ ꯑꯗꯨꯅ ꯔꯣꯕꯣꯠꯁꯤꯡꯕꯨ ꯂꯣꯟꯆ ꯇꯧꯕ ꯍꯧꯔꯛꯂꯝꯃꯤ ꯁꯥꯎ ꯀꯝꯄꯦꯅꯤꯅ ꯔꯣꯕꯣꯠꯁꯤꯡ ꯑꯗꯨ ꯑꯇꯩ ꯔꯣꯕꯣꯠꯁꯤꯡꯗꯒꯤ ꯇꯣꯞꯂꯝꯃꯤ ꯃꯔꯝꯗꯤ ꯔꯣꯕꯣꯠꯁꯤꯡ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯀꯥꯏꯖꯨꯒꯤ ꯕ꯭ꯔꯦꯟ ꯑꯣꯏꯅ ꯌꯥꯎꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯔꯣꯕꯣꯠꯁꯤꯡ ꯑꯗꯨ ꯀꯥꯏꯖꯨꯒꯤ ꯕ꯭ꯔꯦꯟ ꯑꯗꯨꯅ ꯀꯟꯇ꯭ꯔꯣꯜ ꯇꯧꯔꯝꯃꯤ ꯁꯥꯎ ꯀꯝꯄꯦꯅꯤꯒꯤ ꯔꯣꯕꯣꯠ ꯄꯨꯝꯅꯃꯛ ꯑꯗꯨ ꯀꯥꯏꯖꯨ ꯑꯣꯜꯂꯛꯂꯝꯃꯤ ꯔꯣꯕꯣꯠꯁꯤꯡ ꯑꯗꯨꯅ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯑꯃꯥꯡ ꯑꯇꯥ ꯊꯣꯛꯍꯜꯂꯝꯃꯤ ꯑꯃꯁꯨꯡ ꯁꯤꯇꯤꯁꯤꯡꯗ ꯑꯦꯇꯦꯛ ꯇꯧꯔꯝꯃꯤ ꯅ꯭ꯌꯨꯇꯟꯒꯤ ꯃꯃꯥꯟꯅꯕ ꯑꯃꯅ ꯅ꯭ꯌꯨꯇꯟꯒꯤ ꯃꯅꯥꯛꯇ ꯂꯥꯛꯄꯗ ꯃꯃꯥꯟꯅꯕ ꯑꯗꯨꯅ ꯈꯪꯉꯤ ꯃꯗꯨꯗꯤ ꯅ꯭ꯌꯨꯇꯟꯒꯤ ꯕ꯭ꯔꯦꯟ ꯑꯗꯨ ꯀꯥꯏꯖꯨꯅ ꯀꯟꯇ꯭ꯔꯣꯜ ꯇꯧꯔꯦ ꯍꯥꯏꯕ ꯃꯃꯥꯡꯒꯤ ꯋꯥꯔꯤꯗ ꯅ꯭ꯌꯨꯇꯟꯅ ꯀꯥꯏꯖꯨꯒꯤ ꯕ꯭ꯔꯦꯟꯗ ꯀꯅꯦꯛ ꯇꯧꯕ ꯑꯗꯨꯒꯨꯝꯅ ꯀꯥꯏꯖꯨꯅ ꯅ꯭ꯌꯨꯇꯟꯒꯤ ꯕ꯭ꯔꯦꯟꯗ ꯀꯅꯦꯛ ꯇꯧꯔꯛꯄꯅꯤ ꯑꯗꯨꯒ ꯅ꯭ꯌꯨꯇꯟꯒꯤ ꯕ꯭ꯔꯦꯟ ꯑꯗꯨꯗ ꯑꯦꯂꯤꯌꯟꯁꯤꯡꯅ ꯀꯟꯇ꯭ꯔꯣꯜ ꯇꯧꯈꯤꯕꯅꯤ ꯅ꯭ꯌꯨꯇꯟꯅ ꯃꯃꯥꯡꯗ ꯁꯥꯈꯤꯕ ꯔꯣꯕꯣꯠꯁꯤꯡ ꯑꯗꯨ ꯀꯥꯏꯖꯨꯅ ꯀꯟꯇ꯭ꯔꯣꯜ ꯇꯧꯔꯒ ꯁꯥꯍꯟꯈꯤꯕꯅꯤ ꯃꯥꯀꯣ ꯁꯤꯈꯤꯕ ꯑꯗꯨꯁꯨ ꯅ꯭ꯌꯨꯇꯟꯅ ꯃꯔꯝ ꯑꯣꯏꯔꯒ ꯍꯥꯠꯈꯤꯕꯅꯤ ꯃꯥꯀꯣ ꯍꯥꯠꯈꯤꯕ ꯔꯣꯕꯣꯠ ꯑꯗꯨꯁꯨ ꯅ꯭ꯌꯨꯇꯟꯅ ꯁꯦꯝꯈꯤꯕꯅꯤ ꯔꯣꯕꯣꯠ ꯑꯗꯨꯅ ꯃꯥꯀꯣꯕꯨ ꯍꯥꯠꯈꯤꯕꯒꯤ ꯃꯔꯝ ꯑꯗꯨꯗꯤ ꯁꯥꯎ ꯀꯝꯄꯦꯅꯤꯅ ꯔꯣꯕꯣꯠꯁꯤꯡ ꯑꯗꯨ ꯃꯥꯂꯦꯝ ꯁꯤꯟꯕ ꯊꯨꯡꯅ ꯁꯄ꯭ꯂꯥꯏ ꯇꯧꯕꯒꯤ ꯄꯔꯃꯤꯁꯟ ꯄꯤꯔꯛꯈꯤꯗꯕ ꯑꯗꯨꯒꯤ ꯍꯥꯠꯈꯤꯕꯅꯤ ꯅ꯭ꯌꯨꯇꯟꯒꯤ ꯃꯃꯥꯟꯅꯕ ꯑꯗꯨꯅ ꯔꯣꯕꯣꯠꯁꯤꯡ ꯑꯗꯨ ꯗꯤꯑꯦꯛꯇꯤꯚꯦꯠ ꯇꯧꯅꯅꯕ ꯍꯥꯏꯕꯗ ꯌꯥꯔꯝꯗꯦ ꯑꯗꯨꯒ ꯃꯃꯥꯟꯅꯕ ꯑꯗꯨ ꯅ꯭ꯌꯨꯇꯟꯅ ꯍꯥꯠꯀꯦ ꯇꯧꯕꯗ ꯃꯐꯝ ꯑꯗꯨꯗ ꯁꯥꯎ ꯂꯥꯛꯂꯒ ꯈꯥꯝꯂꯝꯃꯤ ꯃꯗꯨꯗ ꯅ꯭ꯌꯨꯇꯟꯅ ꯁꯥꯎꯒꯤ ꯋꯥ ꯑꯗꯨ ꯇꯥꯔꯛꯇꯕꯗ ꯁꯥꯎꯅ ꯅꯣꯡꯃꯩꯅ ꯀꯥꯞꯂꯛꯏ ꯃꯗꯨꯗ ꯅ꯭ꯌꯨꯇꯟ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯦꯟꯈꯤ ꯁꯥꯎ ꯑꯃꯁꯨꯡ ꯅ꯭ꯌꯨꯇꯟꯒꯤ ꯃꯃꯥꯟꯅꯕ ꯑꯗꯨꯒ ꯔꯣꯕꯣꯠꯁꯤꯡ ꯑꯗꯨ ꯗꯤꯑꯦꯛꯇꯤꯚꯦꯠ ꯇꯧꯅꯅꯕ ꯍꯥꯏꯗꯨꯅ ꯍꯣꯠꯅꯔꯝꯃꯤ ꯑꯇꯣꯞꯄ ꯁꯤꯟ ꯑꯃꯗ ꯔꯣꯕꯣꯠꯁꯤꯡ ꯑꯗꯨꯅ ꯄꯦꯁꯤꯐꯤꯛ ꯑꯣꯁꯤꯟ ꯑꯗꯨꯗ ꯍꯥꯟꯅꯒꯤ ꯊꯣꯡ ꯑꯗꯨ ꯑꯃꯨꯛ ꯍꯥꯡꯅꯅꯕ ꯍꯥꯏꯗꯨꯅ ꯍꯣꯠꯅꯔꯝꯃꯤ ꯃꯔꯝꯗꯤ ꯀꯥꯏꯖꯨ ꯑꯦꯂꯤꯌꯟꯁꯤꯡ ꯑꯗꯨ ꯑꯃꯨꯛ ꯍꯟꯅ ꯃꯥꯂꯦꯝ ꯑꯁꯤꯗ ꯂꯥꯛꯅꯕ ꯍꯥꯏꯗꯨꯅ ꯔꯣꯕꯣꯠꯁꯤꯡ ꯑꯗꯨꯅ ꯊꯣꯡ ꯑꯗꯨ ꯑꯔꯣꯏꯕꯗ ꯍꯥꯡꯂꯛꯇꯨꯅ ꯀꯥꯏꯖꯨ ꯑꯦꯂꯤꯌꯟꯁꯤꯡ ꯊꯣꯛꯂꯛꯄ ꯍꯧꯔꯛꯂꯝꯃꯤ ꯑꯁꯣꯝꯗꯅ ꯁꯥꯎ ꯀꯝꯄꯦꯅꯤ ꯅ꯭ꯌꯨꯇꯟꯒꯤ ꯃꯃꯥꯟꯅꯕ ꯑꯗꯨꯅ ꯔꯣꯕꯣꯠꯁꯤꯡ ꯑꯗꯨ ꯗꯤꯑꯦꯛꯇꯤꯚꯦꯠ ꯇꯧꯅꯅꯕ ꯂꯦꯞꯄ ꯂꯩꯇꯅ ꯍꯣꯠꯅꯔꯝꯃꯤ ꯀꯨꯏꯅ ꯍꯣꯠꯅꯔꯕ ꯃꯇꯨꯡꯗ ꯔꯣꯕꯣꯠꯁꯤꯡ ꯑꯗꯨ ꯗꯤꯑꯦꯛꯇꯤꯚꯦꯠ ꯇꯧꯔꯝꯃꯤ ꯔꯣꯕꯣꯠꯁꯤꯡ ꯑꯗꯨ ꯗꯤꯑꯦꯛꯇꯤꯚꯦꯠ ꯇꯧꯈꯤꯕꯗ ꯄ꯭ꯂꯥꯅꯦꯠ ꯐꯥꯎꯕ ꯊꯣꯡ ꯑꯗꯨꯁꯨ ꯃꯁꯥꯅ ꯊꯤꯡꯖꯤꯟꯈꯤ ꯊꯣꯡ ꯑꯗꯨ ꯊꯤꯡꯖꯤꯟꯗ꯭ꯔꯤꯉꯩꯗ ꯀꯥꯏꯖꯨ ꯑꯦꯂꯤꯌꯟ ꯑꯍꯨꯝ ꯃꯥꯂꯦꯝꯗ ꯊꯣꯛꯂꯛꯇꯨꯅ ꯂꯥꯛꯂꯝꯃꯤ ꯀꯥꯏꯖꯨ ꯑꯦꯂꯤꯌꯟ ꯑꯍꯨꯝ ꯑꯗꯨ ꯌꯥꯝꯅ ꯁꯥꯊꯤꯕ ꯀꯥꯏꯖꯨ ꯃꯈꯜ ꯑꯃ ꯑꯣꯏꯔꯝꯃꯤ ꯀꯥꯏꯖꯨ ꯑꯦꯂꯤꯌꯟ ꯑꯍꯨꯝ ꯑꯗꯨ ꯖꯄꯥꯟꯒꯤ ꯚꯣꯜꯀꯦꯅꯣ ꯇꯝꯅ ꯆꯠꯂꯝꯃꯤ ꯅ꯭ꯌꯨꯇꯟꯒꯤ ꯃꯃꯥꯟꯅꯕ ꯑꯗꯨꯅ ꯃꯌꯥꯝꯗ ꯍꯥꯏꯔꯛꯏ ꯀꯔꯤꯒꯨꯝꯕ ꯚꯣꯜꯀꯦꯅꯣ ꯑꯁꯤꯗ ꯀꯥꯏꯖꯨꯒꯤ ꯏꯒ ꯄꯨꯟꯈ꯭ꯔꯕꯗꯤ ꯍꯨ ꯆꯦꯟꯕ ꯒ꯭ꯌꯥꯁ ꯑꯃ ꯊꯣꯛꯂꯛꯀꯅꯤ ꯃꯗꯨꯅ ꯃꯥꯂꯦꯝꯗ ꯂꯩꯕ ꯊꯋꯥꯏ ꯄꯥꯟꯕ ꯈꯨꯗꯤꯡꯃꯛ ꯁꯤꯈꯤꯒꯅꯤ ꯑꯗꯨꯒ ꯃꯥꯂꯦꯝ ꯑꯁꯤ ꯀꯥꯏꯖꯨ ꯑꯦꯂꯤꯌꯟꯅ ꯑꯣꯀꯨꯄꯥꯏ ꯇꯧꯈ꯭ꯔꯒꯅꯤ ꯃꯈꯣꯏꯒꯤ ꯔꯣꯕꯣꯠ ꯃꯔꯤ ꯂꯩꯔꯝꯃꯤ ꯔꯣꯕꯣꯠꯁꯤꯡ ꯑꯗꯨ ꯍꯥꯟꯅꯒꯤ ꯔꯣꯕꯣꯠꯁꯤꯡꯗꯒꯤ ꯄꯥꯋꯔꯐꯨꯜ ꯑꯣꯏꯕ ꯍꯦꯜꯂꯝꯃꯤ ꯂꯣꯏꯅꯅ ꯄꯥꯏꯕꯁꯨ ꯉꯝꯂꯝꯃꯤ ꯔꯣꯕꯣꯠ ꯃꯔꯤ ꯑꯗꯨ ꯀꯥꯏꯖꯨ ꯑꯦꯂꯤꯌꯟ ꯑꯍꯨꯝ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯠꯇꯨꯅ ꯌꯥꯝꯅ ꯁꯥꯊꯤꯅ ꯐꯨꯅꯔꯝꯃꯤ ꯔꯣꯕꯣꯠꯁꯤꯡ ꯑꯗꯨ ꯌꯥꯝꯅ ꯑꯦꯗꯚꯥꯟꯇꯦꯖ ꯑꯣꯏꯕꯅ ꯀꯥꯏꯖꯨꯁꯤꯡ ꯑꯗꯨ ꯁꯣꯟꯊꯍꯜꯂꯝꯃꯤ ꯑꯗꯨꯒ ꯃꯥꯏꯊꯤꯕ ꯄꯤꯔꯝꯃꯤ ꯅ꯭ꯌꯨꯇꯟꯅ ꯀꯥꯏꯖꯨꯁꯤꯡ ꯑꯗꯨ ꯃꯥꯏꯊꯤꯈ꯭ꯔꯦ ꯈꯟꯕꯗ ꯔꯣꯕꯣꯇꯤꯛ ꯄꯦꯔꯥꯁꯥꯏꯠꯁꯤꯡ ꯀꯥꯏꯖꯨꯒꯤ ꯃꯅꯥꯛꯇ ꯊꯥꯔꯝꯃꯤ ꯑꯗꯨꯒ ꯔꯣꯕꯣꯇꯤꯛ ꯄꯦꯔꯥꯁꯥꯏꯠꯁꯤꯡ ꯑꯗꯨꯅ ꯀꯥꯏꯖꯨꯁꯤꯡ ꯑꯗꯨ ꯄꯨꯟꯁꯤꯟꯅꯍꯟꯗꯨꯅ ꯑꯆꯧꯕ ꯌꯥꯝꯅ ꯄꯥꯋꯔꯐꯨꯜ ꯑꯣꯏꯕ ꯀꯥꯏꯖꯨ ꯑꯃ ꯑꯣꯏꯍꯜꯂꯝꯃꯤ ꯑꯗꯨꯒ ꯀꯥꯏꯖꯨ ꯑꯗꯨ ꯍꯧꯒꯠꯂꯛꯇꯨꯅ ꯔꯣꯕꯣꯠꯁꯤꯡ ꯑꯗꯨꯒ ꯌꯥꯝꯅ ꯁꯥꯊꯤꯅ ꯐꯨꯅꯔꯝꯃꯤ ꯀꯥꯏꯖꯨ ꯑꯗꯨ ꯌꯥꯝꯅ ꯄꯥꯋꯔꯐꯨꯜ ꯑꯣꯏꯕꯅ ꯔꯣꯕꯣꯠꯁꯤꯡ ꯑꯗꯨ ꯁꯣꯛꯂꯝꯃꯤ ꯖꯦꯛ ꯑꯃꯁꯨꯡ ꯅꯦꯠꯅ ꯀꯟꯇ꯭ꯔꯣल ꯇꯧꯕ ꯔꯣꯕꯣꯠ ꯑꯗꯨꯁꯨ ꯌꯥꯝꯅ ꯁꯥꯊꯤꯅ ꯁꯣꯛꯂꯝꯃꯤ ꯅꯦꯠꯁꯨ ꯀꯥꯏꯖꯨꯅ ꯑꯦꯇꯦꯛ ꯇꯧꯔꯛꯄ ꯑꯗꯨꯗ ꯌꯥꯝꯅ ꯊꯤꯅ ꯁꯣꯛꯂꯝꯃꯤ ꯃꯔꯝ ꯑꯁꯤꯅ ꯖꯦꯛ ꯃꯊꯟꯇꯅ ꯔꯣꯕꯣꯠ ꯑꯗꯨ ꯀꯟꯇ꯭ꯔꯣꯜ ꯇꯧꯕ ꯉꯝꯂꯝꯗꯦ ꯑꯃꯔꯥꯅ ꯖꯦꯛꯀꯤ ꯃꯇꯦꯡ ꯄꯥꯡꯕ ꯂꯥꯛꯂꯝꯃꯤ ꯑꯃꯔꯥ ꯑꯃꯁꯨꯡ ꯖꯦꯛꯅ ꯔꯣꯕꯣꯠ ꯑꯗꯨ ꯄꯥꯏꯅꯅꯕ ꯍꯣꯠꯅꯕꯗ ꯉꯝꯂꯝꯗꯦ ꯑꯁꯣꯝꯗꯅ ꯀꯥꯏꯖꯨ ꯑꯗꯨ ꯚꯣꯜꯀꯦꯅꯣꯒꯤ ꯃꯥꯏꯀꯩ ꯇꯝꯅ ꯆꯪꯁꯤꯜꯂꯝꯃꯤ ꯇꯥꯟꯖꯥ ꯑꯗꯨꯗ ꯁꯥꯎꯅ ꯑꯣꯇꯣꯃꯦꯇꯤꯛ ꯀꯟꯇ꯭ꯔꯣꯜ ꯇꯧꯕ ꯔꯣꯕꯣꯠ ꯑꯃ ꯊꯣꯛꯂꯛꯏ ꯔꯣꯕꯣꯠ ꯑꯁꯤ ꯐꯤल्मꯒꯤ ꯑꯍꯧꯕꯗ ꯑꯃꯔꯥꯅ ꯁꯦꯝꯈꯤꯕ ꯔꯣꯕꯣꯠ ꯑꯗꯨꯅꯤ ꯔꯣꯕꯣꯠ ꯑꯗꯨꯗ ꯊ꯭ꯔꯁꯇꯔ ꯑꯃ ꯌꯥꯎꯔꯝꯃꯤ ꯃꯗꯨꯒꯤ ꯃꯇꯦꯡꯅ ꯔꯣꯕꯣꯠ ꯑꯗꯨ ꯌꯥꯝꯅ ꯋꯥꯡꯅ ꯄꯥꯏꯕ ꯉꯝꯂꯝꯃꯤ
ꯔꯣꯕꯣꯠ ꯑꯗꯨ ꯀꯥꯏꯖꯨꯒꯤ ꯃꯥꯏꯀꯩ ꯇꯝꯅ ꯄꯥꯏꯔꯛꯂꯝꯃꯤ ꯃꯈꯣꯏꯅ ꯔꯣꯕꯣꯠ ꯑꯗꯨ ꯕꯣꯝ ꯑꯃꯒꯨꯝꯅ ꯁꯤꯖꯤꯟꯅꯕ ꯄꯥꯝꯂꯝꯃꯤ ꯃꯁꯤꯒꯤ ꯃꯥꯡꯑꯣꯏꯅꯅ ꯖꯦꯛ ꯑꯃꯁꯨꯡ ꯑꯃꯔꯥꯅ ꯔꯣꯕꯣꯠ ꯑꯗꯨꯒ ꯀꯥꯏꯖꯨꯒ ꯊꯣꯝꯖꯤꯟꯅꯍꯜꯂꯝꯂꯒ ꯃꯐꯝ ꯑꯗꯨꯗꯒꯤ ꯕꯣꯠ ꯊꯧꯗꯨꯅ ꯂꯥꯛꯀꯗꯕꯅꯤ ꯑꯗꯨꯕꯨ ꯃꯈꯣꯏꯒꯤ ꯄꯣꯔꯠ ꯑꯗꯨ ꯖꯥꯝ ꯑꯣꯏꯈꯤ ꯑꯁꯣꯝꯗꯅ ꯀꯥꯏꯖꯨ ꯚꯣꯜꯀꯦꯅꯣ ꯃꯅꯥꯛ ꯌꯧꯁꯤꯜꯂꯛꯂꯝꯃꯤ ꯑꯃꯔꯥꯒꯤ ꯔꯣꯕꯣꯠ ꯑꯗꯨꯅ ꯖꯦꯛ ꯑꯃꯁꯨꯡ ꯑꯃꯔꯥ ꯇꯣꯡꯂꯤꯕ ꯔꯣꯕꯣꯠ ꯑꯗꯨ ꯍꯨꯠꯇꯣꯛꯂꯝꯃꯤ ꯑꯗꯨꯒ ꯑꯃꯔꯥ ꯑꯃꯁꯨꯡ ꯖꯦꯛ ꯔꯣꯕꯣꯠ ꯑꯗꯨꯗꯒꯤ ꯊꯣꯛꯂꯝꯃꯤ ꯔꯣꯕꯣꯠ ꯑꯗꯨ ꯕꯣꯝ ꯑꯃꯒꯨꯝꯅ ꯁꯤꯖꯤꯟꯅꯗꯨꯅ ꯌꯥꯝꯅ ꯌꯥꯡꯅ ꯄꯥꯏꯗꯨꯅ ꯀꯥꯏꯖꯨꯒ ꯊꯣꯝꯖꯤꯟꯅꯗꯨꯅ ꯌꯥꯝꯅ ꯁꯥꯊꯤꯅ ꯄꯣꯛꯈꯥꯏꯔꯝꯃꯤ ꯃꯗꯨꯗ ꯀꯥꯏꯖꯨ ꯑꯗꯨ ꯁꯤꯔꯝꯃꯤ ꯑꯗꯨꯒ ꯖꯦꯛ ꯑꯃꯁꯨꯡ ꯑꯃꯔꯥ ꯍꯤꯡꯍꯧꯏ ꯑꯁꯣꯝꯗ ꯅ꯭ꯌꯨꯇꯟꯅ ꯃꯥꯒꯤ ꯄ꯭ꯂꯥꯟ ꯑꯗꯨ ꯐꯦꯜ ꯑꯣꯏꯈꯤꯕꯗꯒꯤ ꯄ꯭ꯂꯥꯟ B ꯑꯃꯨꯛ ꯑꯦꯛꯇꯤꯚꯦꯠ ꯇꯧꯅꯅꯕ ꯍꯣꯠꯅꯔꯝꯃꯤ ꯇꯥꯟꯖꯥ ꯑꯗꯨꯗ ꯅꯦꯠꯅ ꯇꯨꯡꯂꯣꯝꯗꯒꯤ ꯂꯥꯛꯂꯒ ꯄꯟꯆ ꯑꯃ ꯌꯥꯝꯅ ꯀꯟꯅ ꯊꯤꯟꯕꯗ ꯅ꯭ꯌꯨꯇꯟ ꯋꯥꯟꯊꯗꯨꯅ ꯇꯨꯔꯝꯃꯤ ꯑꯁꯨꯝꯅ ꯅ꯭ꯌꯨꯇꯟꯕꯨ ꯃꯈꯣꯏꯅ ꯃꯈꯨꯠ ꯆꯜꯂꯝꯃꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯁꯨ ꯅ꯭ꯌꯨꯇꯟꯒꯤ ꯕ꯭ꯔꯦꯟ ꯑꯗꯨ ꯀꯥꯏꯖꯨꯒꯤ ꯀꯟꯇ꯭ꯔꯣꯜꯗ ꯂꯩꯔꯝꯃꯤ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯑꯩꯈꯣꯏꯅ ꯅꯈꯣꯏ ꯄꯨꯝꯅꯃꯛꯄꯨ ꯂꯦꯝꯅ ꯊꯥꯔꯣꯏ ꯑꯩꯈꯣꯏ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯈꯤꯒꯅꯤ ꯑꯩꯈꯣꯏꯅ ꯃꯥꯂꯦꯝ ꯑꯁꯤ ꯑꯦꯇꯦꯛ ꯇꯧꯒꯅꯤ ꯋꯥꯍꯩ ꯑꯁꯤ ꯇꯥꯔꯒ ꯖꯦꯛꯅ ꯅ꯭ꯌꯨꯇꯟꯗ ꯍꯥꯏꯔꯛꯏ ꯃꯈꯣꯏꯗ ꯍꯥꯏꯈꯣ ꯑꯦꯂꯦꯟꯁꯤꯡ ꯑꯩꯈꯣꯏꯒꯤ ꯃꯥꯂꯦꯝ ꯑꯁꯤꯗ ꯂꯥꯛꯄꯒꯤ ꯃꯊꯧ ꯇꯥꯗꯦ ꯑꯩꯈꯣꯏꯅ ꯀꯥꯏꯖꯨ ꯑꯦꯂꯦꯟ ꯄꯨꯝꯅꯃꯛ ꯂꯣꯏꯁꯤꯟꯈ꯭ꯔꯒꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯐꯤल्म ꯑꯁꯤꯒꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯈꯤ ꯍꯥꯏꯕꯁꯤꯒꯤ ꯑꯣꯏꯅꯗꯤ ꯄꯨꯝꯅꯃꯛꯄꯨ ꯏꯀꯥꯏ ꯈꯨꯝꯅꯖꯔꯒ ꯃꯇꯥꯡ ꯑꯁꯤꯗ ꯇꯦꯟꯁꯤꯟꯖꯔꯤ